ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ, ꯃꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅ ꯃꯃꯥꯡꯗ ꯎꯃꯪ ꯂꯥꯏ ꯅꯤꯡꯊꯧꯒ ꯇꯤꯟꯅꯕꯤ ꯂꯩꯁꯥꯕꯤ ꯍꯥꯏꯅ ꯇꯥꯕꯤꯈ꯭ꯔꯕ ꯋꯥꯔꯤꯗꯨꯒꯤ ꯃꯈꯥ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯅꯤ꯫ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯇꯥꯍꯟꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯁꯅꯥꯗꯨ ꯁꯂꯥꯏꯍꯟꯒꯤ ꯐꯤꯖꯣꯜꯗꯨ ꯄꯥꯏꯔꯒ ꯎꯃꯪ ꯑꯗꯨꯗꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯣꯏꯁꯅꯥ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯗꯨꯅ ꯂꯥꯡꯕ ꯀꯨꯝꯃꯩ ꯍꯔꯥꯎ ꯑꯝꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯃꯥ ꯃꯄꯥꯅ ꯋꯥ ꯍꯪꯂꯕꯁꯨ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯄꯥꯎꯈꯨꯝꯁꯤ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯑꯃꯠꯇ ꯈꯨꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 2 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯁꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯝꯃꯤ꯫ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯄꯥꯈꯪꯁꯤꯡꯅ ꯊꯣꯏꯁꯅꯥꯕꯨ ꯂꯨꯝꯕ ꯇꯠꯇꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯂꯥꯏꯍꯟꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕꯤ ꯊꯣꯏꯁꯅꯥꯗꯤ ꯄꯥꯈꯪꯁꯤꯡꯅ ꯅꯨꯡꯁꯤ ꯏꯔꯥꯡ ꯇꯧꯔꯛꯂꯤꯕꯗꯨ ꯆꯪꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯁꯅꯥꯗꯨ ꯏꯃꯨꯡꯗꯒꯤ ꯐꯤꯖꯣꯜ ꯐꯖꯕ ꯁꯦꯠꯂꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯄꯥꯅ, "ꯕꯦꯝꯃ, ꯅꯨꯡꯊꯤꯜꯁꯤꯗ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ?" "ꯕꯥꯕꯥ, ꯎꯃꯪꯗ ꯁꯨꯝ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ." ꯃꯃꯥꯅ, "ꯅꯨꯡꯁꯤꯒ ꯆꯠꯃꯤꯟꯅꯧꯗꯅ ꯅꯊꯟ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯅꯦ." "ꯏꯊꯟ ꯑꯗꯨꯝ ꯆꯠꯀꯦ. ꯏꯇꯥ ꯅꯨꯡꯁꯤꯗꯣ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤ. ꯀꯣꯟꯅ ꯃꯊꯪꯗ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯒꯦ. ꯏꯃꯥ, ꯕꯥꯕꯥ, ꯑꯩ ꯊꯣꯛꯏ." ꯏꯆꯥꯅꯨꯄꯤꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ. ꯆꯍꯤ ꯈꯔꯁꯤꯗ ꯃꯥꯅ ꯍꯣꯡꯂꯛꯂꯤꯕꯁꯦ ꯑꯩꯗꯤ ꯌꯦꯡꯕꯕꯨ ꯉꯝꯗ꯭ꯔꯦꯗ ꯃꯄꯥ. ꯃꯥꯒꯤꯁꯤꯕꯨ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒ ꯁꯥꯎꯅꯈꯤꯕꯒ ꯌꯥꯎꯕꯖꯥꯠꯅꯅꯦ ꯃꯃꯥ." "ꯅꯠꯇꯦ, ꯑꯩꯅꯅꯦ ꯃꯇꯥ ꯅꯨꯡꯁꯤꯗ ꯂꯣꯏꯅ ꯍꯪꯂꯕꯅꯤ. ꯌꯨꯝꯗꯒꯤꯁꯨ ꯃꯄꯥꯟ ꯊꯣꯛꯇꯦ. ꯉꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯎꯃꯪꯗ ꯆꯠꯂꯨꯒꯦꯅ ꯍꯥꯏꯔꯤꯁꯦ. ꯅꯍꯥꯟꯋꯥꯏ ꯎꯃꯪꯗ ꯃꯃꯥꯟꯅꯕ ꯑꯃꯒ ꯁꯥꯟꯅꯃꯤꯟꯅꯩ ꯍꯥꯏꯗꯨꯒ ꯁꯥꯎꯅꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ." "ꯍꯟꯗꯛꯇꯤꯅꯦ ꯉꯥꯡꯂꯨꯔꯅꯨꯀꯣ ꯅꯆꯥꯅꯨꯄꯤꯁꯦ. ꯅꯪꯅ ꯉꯥꯡꯕꯗꯒꯤ ꯍꯣꯡꯂꯛꯂꯤꯔꯁꯨ ꯈꯪꯄꯣꯟꯇꯦ. ꯃꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ. ꯀꯥꯟꯅꯗꯦ, ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝꯁꯦ ꯐꯠꯇꯦ. ꯃꯣꯔꯣꯛ ꯐꯧꯔꯤꯁꯤꯡꯁꯦ ꯅꯣꯡ ꯇꯥꯗ꯭ꯔꯤꯉꯩꯗ ꯂꯧꯁꯤꯟꯅꯕ ꯇꯧꯁꯤ." ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯌꯨꯝꯒꯤ ꯃꯊꯛꯇ ꯐꯧꯔꯤꯕ ꯃꯣꯔꯣꯛꯁꯤꯡꯗꯨ ꯂꯧꯁꯤꯟꯅꯕ ꯇꯧꯔꯤ꯫ ꯁꯣꯝꯗ ꯊꯣꯏꯁꯅꯥꯗꯨ ꯎꯃꯪ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯎꯃꯪꯗꯨꯗ ꯇꯞꯅ ꯇꯞꯅ ꯀꯥꯈꯠꯂꯛꯂꯤ꯫ "ꯇꯥ ꯁꯂꯥꯏꯍꯦꯟ, ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯁꯨ ꯎꯃꯪꯁꯤꯗ ꯑꯩ ꯂꯥꯛꯏ. ꯏꯕꯥꯅꯤꯅ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯐꯖꯔꯕ ꯎꯃꯪꯁꯤꯗ ꯑꯩ ꯂꯥꯛꯏ. ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕ? ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯛꯀꯦ ꯇꯥ ꯁꯂꯥꯏꯍꯦꯟ. ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯔꯗꯤ ꯑꯃꯨꯛꯇ ꯈꯨꯝꯂꯛꯎꯕ. ꯑꯩꯅ ꯐꯅ ꯉꯥꯏꯔꯁꯨ ꯀꯟꯅ ꯀꯧꯔꯁꯨ ꯂꯥꯛꯂꯔꯣꯏ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯪꯇꯕꯨ ꯉꯥꯏꯔꯤꯕ?" ꯊꯣꯏꯁꯅꯥꯗꯨ ꯀꯞꯄ ꯌꯥꯕ ꯀꯞꯄꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡꯁꯨ ꯇꯞꯅ ꯇꯥꯔꯛꯏ꯫ ꯊꯣꯏꯁꯅꯥꯒꯤ ꯃꯤꯠꯀꯤ ꯄꯤꯗꯨ ꯆꯥꯝꯊꯣꯛꯂꯒꯦ ꯍꯥꯏꯕꯒꯨꯝꯅ ꯅꯣꯡꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯤ꯫ ꯈꯪꯍꯧꯗꯅ ꯊꯣꯏꯁꯅꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯈꯟꯖꯤꯜꯂꯛꯏ꯫ ꯁꯂꯥꯏꯍꯦꯟꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯌꯦꯡꯈꯠꯂꯛꯄꯅꯤ꯫ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯉꯥꯜ ꯑꯣꯏꯔꯝꯃꯤ꯫ "ꯊꯣꯏꯁꯅꯥ, ꯅꯣꯡ ꯃꯔꯛꯁꯤꯗ ꯅꯪ ꯅꯊꯟꯗ ꯀꯩꯗꯧꯔꯝꯃꯤꯅꯣ?" "ꯇꯥ ꯃꯉꯥꯜ, ꯑꯩ ꯏꯃꯥꯟꯅꯕ ꯑꯃ ꯉꯥꯏꯔꯝꯕꯅꯤ. ꯂꯥꯛꯇꯕꯗꯨꯗ ꯌꯨꯝꯗ ꯍꯜꯂꯒꯦꯅ ꯊꯣꯛꯂꯛꯄꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯅ ꯇꯨꯁꯤꯜꯂꯒ ꯂꯩꯔꯝꯃꯤꯅꯤ." "ꯑꯁ, ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ. ꯂꯥꯛꯑꯣ, ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯁꯤꯜꯂꯛꯏ. ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯒꯦ." "ꯍꯣꯏ." "ꯁꯤ ꯇꯞꯅ ꯍꯧꯒꯠꯂꯣ. ꯑꯩꯁꯨ ꯎꯃꯪꯁꯤꯗꯒꯤ ꯀꯔꯤꯅꯣ ꯈꯔ ꯍꯦꯛꯄ ꯂꯥꯛꯄꯅꯤ. ꯅꯣꯡ ꯀꯟꯁꯤꯜꯂꯛꯑꯦꯅ ꯊꯣꯛꯂꯛꯄꯗ ꯅꯪꯅ ꯀꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯑꯩ ꯆꯪꯉꯛꯏꯅꯤ." ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯊꯣꯏꯁꯅꯥꯒꯤ ꯊꯣꯡꯒꯥꯜꯁꯨ ꯌꯧꯁꯤꯜꯂꯛꯏ꯫ "ꯇꯥ ꯃꯉꯥꯜ, ꯊꯣꯡꯒꯥꯜꯗꯒꯤ ꯑꯗꯨꯝ ꯆꯦꯟꯁꯤꯟꯈ꯭ꯔꯒꯦ. ꯇꯥ ꯃꯉꯥꯜꯁꯨ ꯌꯨꯝꯗ ꯍꯜꯂꯣ, ꯊꯦꯡꯈ꯭ꯔꯅꯤ." "ꯌꯥꯔꯗ꯭ꯔꯅꯤ ꯅꯪꯕꯣ?" "ꯌꯥꯔꯅꯤ, ꯑꯩ ꯆꯪꯉꯦꯀꯣ." ꯊꯣꯏꯁꯅꯥꯗꯨ ꯃꯈꯣꯏꯅ ꯅꯣꯡꯗꯨ ꯈꯜꯂꯒ ꯃꯌꯨꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯉꯥꯜꯅ ꯅꯣꯛꯂꯒ ꯌꯦꯡꯖꯩ꯫ "ꯊꯣꯏꯁꯅꯥ, ꯅꯪꯒꯤ ꯏꯆꯝ ꯆꯝꯖꯕ ꯅꯇꯧꯁꯤꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯎꯖꯔꯤꯕ. ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ. ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨ ꯐꯪꯗ꯭ꯔꯕꯁꯨ ꯃꯇꯨꯡꯗ ꯅꯥꯃꯤꯒꯨꯝꯅ ꯏꯟꯅꯖꯕꯒꯤ ꯑꯌꯥꯕꯗꯨꯗꯤ ꯅꯪꯅ ꯄꯤꯕꯤꯌꯨ. ꯐꯣꯡꯗꯣꯛꯇꯕ ꯅꯨꯡꯁꯤꯕꯁꯤꯅ ꯃꯍꯦꯜꯂꯤ ꯋꯥꯕ. ꯐꯖꯅ ꯄꯣꯊꯥꯎꯔꯣꯀꯣ. ꯅꯥꯍꯟꯒꯅꯨ, ꯑꯩꯁꯨ ꯆꯠꯂꯒꯦ." ꯃꯉꯥꯜꯗꯨ ꯃꯊꯟꯇ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯁꯅꯥꯗꯨ
ꯆꯥꯛꯈꯨꯝꯗ ꯏꯟꯁꯥꯡ ꯁꯦꯝꯃꯤ꯫ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤ, ꯃꯄꯥꯁꯨ ꯃꯪꯒꯣꯜꯗꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯀꯔꯤ ꯏꯟꯁꯥꯡꯅꯣꯅꯦ ꯏꯆꯥꯅꯨꯄꯤꯅ ꯁꯦꯝꯂꯤꯁꯤꯕꯣ? ꯏꯄꯥꯗꯤ ꯅꯣꯡꯒ ꯆꯨꯕꯁꯤꯗ ꯃꯣꯔꯣꯛ ꯈꯔ ꯁꯥꯕ ꯑꯗꯨꯝ ꯆꯥꯅꯤꯡꯉꯤꯗ꯫ ꯏꯃꯥ, ꯄꯥꯕꯅ ꯃꯣꯔꯣꯛ ꯑꯁꯥꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯁꯦ ꯄꯥꯟ ꯈꯔ ꯂꯩꯔꯤꯁꯦ ꯏꯔꯣꯜꯂꯁꯤꯔꯥ? ꯍꯩꯃꯥ, ꯄꯥꯟꯗꯣ ꯑꯃꯨꯛ ꯍꯧꯖꯤꯛ ꯈꯦꯠꯂꯒ ꯂꯩꯔꯗꯤ ꯊꯦꯡꯈꯤꯔꯣꯏꯗ꯭ꯔꯣ ꯏꯆꯥ ꯇꯣꯝꯕꯤ ꯅꯪꯕꯣ? ꯅꯈꯨꯠꯁꯨ ꯂꯣꯏꯅ ꯂꯦꯡꯒꯅꯤꯅꯦ꯫ ꯌꯥꯅꯤꯃ, ꯍꯦꯛ ꯈꯦꯠꯄ ꯂꯣꯏꯕꯒ ꯏꯁꯤꯡ ꯑꯁꯥꯕꯗ ꯂꯨꯞꯀꯦ꯫ ꯕꯥꯕꯥ, ꯐꯨꯡꯒꯥꯗ ꯃꯩ ꯑꯃꯇ ꯍꯧꯒꯠꯄꯤꯌꯨ, ꯏꯁꯤꯡ ꯈꯔ ꯁꯥꯍꯟꯅꯕ꯫ ꯍꯣꯏ ꯍꯣꯏ, ꯏꯄꯥ ꯁꯥꯍꯟꯕꯤꯔꯒꯦ, ꯅꯪꯒꯤ ꯇꯧꯒꯗꯕꯗꯣ ꯇꯧꯔꯣ꯫ ꯊꯣꯏꯁꯅꯥꯗꯣ ꯄꯥꯟ ꯈꯔꯗꯣ ꯄꯨꯊꯣꯛꯂꯒ ꯈꯦꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯈꯦꯠꯂꯕ ꯃꯇꯨꯡꯗ ꯂꯣꯏꯔꯗꯨꯅ ꯃꯃꯥꯗ ꯄꯤꯁꯤꯜꯂꯤ꯫ ꯏꯃꯥ, ꯁꯦ ꯑꯩꯅꯁꯨ ꯆꯥꯝꯊꯣꯛꯂꯕꯅꯤ, ꯊꯨꯅ ꯐꯨꯠꯂꯣ, ꯑꯩ ꯈꯨꯠꯁꯦ ꯑꯝꯇ ꯍꯥꯝꯗꯣꯛꯂꯨꯈꯤꯒꯦ꯫ ꯕꯥꯕꯥ, ꯏꯁꯤꯡꯗꯣ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯩꯗꯣꯛꯄꯤꯔꯣ, ꯑꯩ ꯃꯉꯣꯟꯗ ꯑꯣꯏꯅ ꯈꯨꯠꯁꯦ ꯍꯥꯝꯃꯨꯔꯒꯦ꯫ ꯁꯦ ꯍꯩ, ꯇꯞꯅ ꯄꯨꯀꯣ, ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯑꯃꯨꯛ ꯍꯩꯖꯤꯟꯅꯤ꯫ ꯍꯣꯏ ꯕꯥꯕꯥ꯫ ꯊꯣꯏꯁꯅꯥ ꯏꯁꯤꯡꯗꯣ ꯊꯥꯡꯂꯒ ꯃꯪꯒꯣꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯈꯨꯠ ꯍꯥꯒꯠꯆꯕ ꯍꯧꯔꯛꯄꯗꯨ ꯏꯁꯤꯡ ꯑꯁꯥꯕꯗꯨꯗ ꯉꯥꯏꯍꯥꯛ ꯂꯨꯞꯂꯒ ꯂꯩ꯫ ꯀꯗꯣꯝꯗꯒꯤ ꯑꯃꯨꯛ ꯈꯟꯖꯤꯜꯂꯨꯔꯤꯕ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯁꯂꯥꯏꯍꯦꯟꯅ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯈꯤꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯀꯥꯎꯊꯣꯛꯂꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯅ ꯅꯪꯕꯨ ꯍꯦꯟꯅ ꯅꯤꯡꯁꯤꯡꯕ, ꯅꯨꯡꯁꯤꯕꯁꯨ ꯍꯦꯜꯂꯛꯏ꯫ ꯅꯣꯡ ꯀꯧꯕꯤꯗ ꯅꯪꯁꯨ ꯂꯦꯞꯇꯅꯗꯃꯛ ꯆꯨꯔꯤ꯫ ꯅꯣꯡ ꯅꯍꯥꯛ ꯆꯨꯊꯈꯤꯕꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯤꯁꯨ ꯑꯃꯨꯛꯇ ꯇꯥꯎꯊꯍꯟꯕꯤꯈ꯭ꯔꯣꯕ꯫ ꯁꯂꯥꯏꯍꯦꯟ, ꯅꯪ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ꯫ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯉꯥꯡꯂꯝꯕ ꯎꯃꯪꯗꯨꯗ ꯅꯨꯡꯇꯤꯒꯤ ꯆꯠꯇꯨꯅ ꯑꯩ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯥꯛꯇ꯭ꯔꯕꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯉꯥꯏꯒꯅꯤ꯫ ꯑꯌꯣꯃ! ꯊꯣꯏꯁꯅꯥꯗꯨ ꯐꯨ ꯍꯧꯒꯠꯂꯒ ꯆꯪꯒꯦ ꯇꯧꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔꯗꯨꯁꯨ ꯂꯣꯏꯅ ꯍꯩꯗꯣꯛꯏ꯫ ꯃꯈꯨꯠꯇ ꯄꯥꯇ꯭ꯔꯗꯨꯒꯤ ꯃꯁꯤ ꯍꯦꯟꯗꯣꯔꯛꯄꯗꯨꯅ ꯁꯣꯛꯇꯨꯅ ꯏꯁꯨ ꯊꯣꯛꯂꯤ꯫ ꯑꯌꯥ! ꯏꯁꯨ ꯊꯣꯛꯏꯅꯦ ꯇꯧꯔꯤꯁꯦ꯫ ꯏꯃꯥꯅ ꯎꯈ꯭ꯔꯗꯤ ꯑꯃꯨꯛ ꯀꯣꯊꯗꯨꯅ ꯍꯪꯂꯛꯑꯅꯤ꯫ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯒ ꯏꯁꯤꯡꯁꯦ ꯑꯝꯇ ꯇꯩꯊꯣꯛꯈꯤꯒꯦ꯫ ꯃꯪꯒꯣꯜꯁꯤꯁꯨ ꯂꯣꯏ ꯆꯣꯠꯂꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯅꯣꯡꯅ ꯆꯨꯕꯅꯤ, ꯃꯪꯒꯣꯜꯁꯤꯁꯨ ꯇꯥꯎꯍꯦꯛ ꯇꯥꯎꯏꯗ꯫ ꯏꯕꯦꯝꯃ ꯊꯣꯏꯁꯅꯥ, ꯅꯪꯁꯨꯀꯣ ꯑꯣꯟꯊꯣꯛꯅ ꯃꯤꯛꯊꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯣ, ꯑꯁꯤꯗꯒꯤ ꯕꯣꯔꯥꯁꯤꯅ ꯍꯦꯛꯇ ꯂꯨꯞꯊꯣꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯪꯒꯣꯜꯒꯤ ꯅꯥꯀꯜ ꯑꯃꯗ ꯕꯣꯔꯥ ꯂꯩꯔꯤꯕꯗꯨ ꯂꯧꯔꯒ ꯏꯁꯤꯡ ꯍꯩꯗꯣꯛꯂꯤꯕꯗꯨꯗ ꯊꯥꯖꯤꯜꯂꯒ ꯊꯝꯃꯤ꯫ ꯇꯨꯔꯤꯕ ꯄꯥꯇ꯭ꯔꯗꯨꯁꯨ ꯃꯪꯒꯣꯜꯒꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯊꯅꯝꯂꯒ ꯊꯣꯏꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯐꯤ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯨꯠꯇꯒꯤ ꯏꯁꯤꯡꯗꯨ ꯇꯩꯊꯣꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥꯅ ꯊꯣꯏꯁꯅꯥꯕꯨ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯁꯣꯛꯄꯗꯨ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯎꯗꯅꯕ ꯂꯣꯠꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯔꯣꯟꯕꯁꯦ ꯐꯨꯠꯂꯤꯉꯩꯗ ꯈꯔꯁꯨ ꯊꯦꯡꯈ꯭ꯔꯦ꯫ ꯄ꯭ꯔꯞ ꯆꯥꯔꯒꯅꯦ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯅꯕ꯫ ꯏꯔꯣꯝꯕꯁꯤꯗꯤ ꯍꯥꯎꯔꯦꯍꯦ, ꯆꯥꯕ ꯍꯧꯔꯣꯅꯦ ꯅꯃꯥ ꯅꯆꯥꯁꯨ꯫ ꯃꯄꯥꯗꯤ ꯅꯍꯥꯟꯈꯩ ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯆꯥꯅꯤꯡ ꯂꯩꯔꯝꯂꯤ ꯑꯣꯏꯔꯦ꯫ ꯃꯤꯃꯥ, ꯁꯦ ꯐꯝꯍꯧꯁꯦ, ꯆꯥꯕ ꯍꯧꯔꯁꯤ꯫ ꯍꯣꯏ ꯏꯃꯥ, ꯄꯥꯕꯅ ꯆꯥꯕꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯦꯡꯉꯨꯅꯦ꯫ ꯌꯥꯝ ꯍꯥꯎꯕ꯭ꯔꯣ ꯄꯥꯕ? ꯇꯞꯅ ꯆꯥꯎ꯫ ꯅꯣꯏ ꯄꯥꯕꯁꯤꯗꯤ ꯍꯥꯟꯅꯗꯒꯤꯅꯦ ꯄꯥꯟ ꯌꯥꯝ ꯄꯥꯝꯖꯕꯅꯤ꯫ ꯁꯦ ꯏꯕꯥꯏꯅꯤꯁꯨ ꯆꯥꯊꯣꯛꯑꯁꯤ꯫ ꯃꯈꯣꯏꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛꯇꯨ ꯆꯥꯔꯤ꯫ ꯁꯣꯝꯗ ꯎꯃꯪꯗꯅꯤ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯤ꯫ ꯎꯃꯪꯒꯤ ꯆꯤꯡ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯨꯗ ꯃꯩꯉꯥꯜ ꯑꯃ ꯄꯥꯏꯊꯣꯔꯛꯇꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯖꯣꯝ ꯂꯥꯎꯅ ꯇꯥꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯁꯂꯥꯏꯍꯦꯟ ꯇꯞꯅ ꯄꯥꯏꯈꯠꯂꯛꯏ꯫ ꯁꯂꯥꯏꯍꯦꯟꯒꯤ ꯁꯛꯐꯝ ꯑꯗꯨ ꯍꯟꯗꯛꯅ ꯄꯨꯝꯍꯣꯡ ꯍꯣꯡꯂꯤ꯫ ꯑꯃꯨꯕ, ꯐꯖꯔꯕ ꯑꯁꯣꯟꯕ ꯐꯤꯖꯣꯜ, ꯁꯥꯡꯂꯕ ꯑꯃꯨꯕ ꯁꯝꯂꯥꯡ ꯈꯔꯅ ꯇꯨꯡꯗ ꯊꯥꯗꯩ, ꯈꯔ ꯑꯃꯅ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯁꯝꯕꯨꯟ ꯃꯆꯥ ꯑꯣꯏꯅ ꯄꯨꯜꯂꯤ꯫ ꯐꯖꯔꯕ ꯎꯅ ꯍꯛꯂꯒ ꯁꯥꯕ ꯁꯝꯐꯥ ꯑꯃꯁꯨ ꯁꯝꯕꯨꯟ ꯑꯗꯨꯗ ꯊꯦꯠꯂꯤ꯫ ꯁꯝꯆꯤ ꯑꯃꯅ ꯅꯥꯀꯜꯗ ꯊꯥꯗꯩ, ꯁꯂꯥꯏꯍꯦꯟꯒꯤ ꯇꯨꯡꯗ ꯑꯃꯨꯕ ꯑꯔꯪꯕ ꯀꯨꯔꯥꯛ ꯃꯆꯥ ꯈꯔꯁꯨ ꯄꯥꯏꯔꯤ꯫ ꯅꯣꯡꯁꯤꯁꯨ ꯃꯇꯥꯡ ꯆꯥꯗꯅ ꯑꯣꯟꯊꯣꯛꯅ ꯆꯨꯈ꯭ꯔꯦꯗ꯫ ꯀꯨꯔꯥꯛꯁꯤꯡ, ꯎꯃꯪꯁꯤꯗ ꯍꯥꯟꯅ ꯉꯛꯂꯝꯕ ꯑꯣꯖꯥꯗꯨꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯔꯧꯗꯅ, ꯑꯩꯁꯨ ꯃꯐꯝꯁꯤꯒꯤ ꯋꯥꯔꯤ ꯈꯔ ꯈꯪꯅꯤꯡꯉꯤ꯫ ꯀꯨꯔꯥꯛꯁꯤꯡꯅ, ꯂꯥꯏꯔꯝꯂꯦꯟꯒꯤ ꯏꯅꯤꯡꯊꯧꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯅ ꯑꯀꯟꯕ ꯃꯤꯆꯩ ꯊꯝꯂꯛꯄꯗꯣ ꯀꯥꯎꯕ ꯌꯥꯗꯦ ꯏꯇꯥꯁꯤꯡ꯫ ꯏꯅꯤꯡꯊꯧ, ꯃꯃꯥꯡꯗ ꯉꯥꯛꯂꯝꯕ ꯏꯅꯤꯡꯊꯧꯗꯨꯒꯤ ꯃꯔꯝꯗ
ꯑꯩꯈꯣꯏꯁꯨ ꯈꯪꯖꯗꯦ ꯅꯅꯥ ꯑꯩꯈꯣꯏꯁꯨ ꯏꯅꯤꯡꯊꯧꯒ ꯄꯨꯟꯅ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯛꯄꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯅꯣꯏꯗ ꯍꯪꯗꯅ ꯀꯥꯟꯅꯔꯣꯏ ꯏꯆꯦ ꯑꯩꯒꯤ ꯃꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯒ ꯃꯥꯟꯅꯕ꯭ꯔꯅꯦꯁꯦ ꯑꯩꯅ ꯇꯥꯕꯗꯗꯤ ꯃꯈꯣꯏꯗꯤ ꯃꯁꯝꯒꯁꯤ ꯇꯦꯜꯂꯒ ꯐꯤꯔꯣꯜ ꯐꯖ ꯐꯖꯕ ꯁꯦꯠꯂꯦ ꯍꯥꯏꯗ ꯑꯩꯒꯤ ꯐꯤꯖꯣꯜꯁꯤꯗꯤ ꯏꯅꯤꯡꯊꯧ ꯎꯃꯪꯁꯤ ꯉꯥꯛꯄ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯣ ꯂꯥꯏꯔꯦꯝꯕꯕꯨ ꯑꯣꯏꯔꯣ ꯏꯅꯤꯡꯊꯧꯅ ꯁꯦꯠꯂꯤ ꯐꯤꯖꯣꯜꯁꯦ ꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯁꯦꯠꯄ ꯌꯥꯕꯒꯤ ꯑꯌꯥꯕ ꯂꯩꯇꯦ ꯑꯁ ꯑꯩ ꯀꯌꯥ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯃꯃꯥ ꯃꯄꯣꯛꯇ ꯑꯩꯁꯦ ꯇꯥꯏꯕ ꯃꯤꯑꯣꯏꯅ ꯄꯣꯛꯂꯝꯒꯅꯤ ꯑꯩ ꯈꯪꯉꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯣꯏꯒꯤ ꯁꯝꯀꯛ ꯐꯤꯖꯣꯜ ꯄꯥꯝꯕ ꯄꯣꯏꯁꯤ ꯀꯥꯟꯗꯦ ꯑꯩ ꯉꯛꯇ ꯄꯣꯊꯥꯒꯦ ꯅꯈꯣꯏꯁꯨ ꯀꯥꯏꯗꯝ ꯂꯩꯔꯨꯔꯣ ꯁꯂꯥꯏ ꯍꯦꯟꯗꯨ ꯎꯖꯥꯎ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯇꯞꯅ ꯄꯥꯏꯈꯠꯂꯛꯂꯒ ꯂꯦꯞꯄꯤ ꯅꯣꯡꯁꯤꯁꯨ ꯂꯦꯞꯈ꯭ꯔꯦꯅꯤ ꯅꯣꯡ ꯃꯥꯅ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤ ꯆꯣꯠꯇꯅ ꯇꯥꯕ ꯃꯇꯝꯗ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕ ꯎꯖꯥꯎꯁꯤꯒꯤ ꯃꯊꯛꯇꯒꯤꯗꯤ ꯐꯖꯔꯕ ꯈꯨꯜꯁꯤꯡꯁꯦ ꯂꯣꯏꯅ ꯎꯕ ꯐꯪꯉꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯅꯤꯅ ꯌꯦꯡꯕꯗ ꯐꯖꯕ ꯈꯔꯗꯤ ꯋꯥꯠꯂꯤ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯤ ꯏꯔꯥꯡ ꯂꯥꯡꯉꯤꯁꯤꯕꯣ ꯃꯐꯝꯁꯤꯗ ꯂꯦꯞꯂꯒ ꯌꯨꯝ ꯃꯆꯥꯁꯤꯡꯁꯤ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕꯒꯨꯝ ꯇꯧꯏ ꯃꯃꯥꯡ ꯃꯄꯣꯛꯇ ꯇꯧꯈꯤꯕꯁꯤꯡꯗꯨꯅ ꯀꯔꯤꯅꯣ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯤꯁꯤꯅ ꯀꯥꯟꯅꯗꯦ ꯉꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯏꯁꯥꯁꯦ ꯑꯩꯒꯤ ꯏꯁꯥꯁꯦ ꯈꯔ ꯆꯣꯛꯊꯩ ꯎꯖꯥꯎꯗꯨꯗ ꯐꯝꯊꯔꯒ ꯉꯥꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯛꯂꯦ ꯊꯣꯏꯁꯅꯥꯒꯤ ꯃꯃꯥꯗꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯊꯣꯏꯁꯅꯥꯁꯨ ꯍꯧꯒꯠꯂꯛꯂꯦ ꯃꯉꯣꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯇꯤꯌꯥꯗꯨ ꯏꯍꯥꯡ ꯍꯥꯡꯂꯒ ꯐꯖꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯅ ꯍꯥꯏꯖꯩ ꯀꯩꯅꯣ ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯅꯣꯡꯅ ꯃꯨꯈꯩ ꯃꯪꯂꯒ ꯇꯥꯈꯤꯕꯗꯣ ꯉꯁꯤꯗꯤ ꯑꯇꯤꯌꯥꯁꯦ ꯏꯍꯥꯡ ꯍꯥꯡꯂꯒ ꯀꯌꯥꯗ ꯐꯖꯔꯤꯕ ꯆꯥꯛ ꯉꯟꯅ ꯊꯣꯡꯗꯣꯛꯂꯒ ꯎꯃꯪꯗ ꯆꯠꯂꯒ ꯄꯣꯊꯥꯔꯨꯕꯅ ꯐꯅꯤ ꯉꯁꯤꯗꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯦꯡꯉꯤ ꯋꯥꯈꯜꯁꯦ ꯏꯪꯒꯗꯧꯁꯨ ꯃꯥꯜꯂꯤ ꯊꯣꯏꯁꯅꯥ ꯁꯂꯥꯏꯍꯦꯟ ꯅꯤꯡꯁꯤꯡꯂꯒ ꯋꯥꯈꯜ ꯋꯥꯗꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯖꯔꯕꯅꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯃꯁꯥꯗꯨ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯆꯥꯛꯇꯨ ꯊꯣꯡꯒꯠꯄ ꯍꯧꯈ꯭ꯔꯦ ꯍꯩꯃꯥ ꯕꯦꯝꯃ ꯆꯥꯛꯇꯨ ꯅꯪꯅ ꯑꯣꯏꯅ ꯊꯣꯡꯒꯠꯂꯕ꯭ꯔꯥ ꯏꯃꯥꯁꯨꯅꯦ ꯀꯩꯊꯦꯜ ꯃꯆꯥꯗ ꯏꯟꯁꯥꯡ ꯈꯔ ꯂꯩꯕ ꯊꯣꯛꯂꯨꯕꯅꯤꯅꯦ ꯏꯃꯥ ꯆꯥꯛꯁꯤ ꯉꯁꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯊꯣꯡꯕꯤꯔꯒꯦ ꯀꯩꯀꯩ ꯂꯩꯔꯨꯏꯅꯣ ꯀꯣꯕꯤ ꯃꯁꯣꯏ ꯈꯔ ꯄꯣꯡ ꯍꯋꯥꯏ ꯈꯔꯁꯨ ꯌꯥꯎꯁꯤꯜꯂꯛꯄꯅꯤ ꯉꯥ ꯌꯥꯏꯕ ꯈꯔꯁꯨꯅꯦ ꯁꯤꯒ ꯅꯪꯅ ꯍꯥꯎꯒꯗꯧꯕꯗꯣ ꯈꯜꯂꯒ ꯊꯣꯡꯉꯣ ꯅꯄꯥꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯄꯥꯕꯗꯣ ꯃꯅꯤꯡꯒꯤ ꯈꯨꯔꯥ ꯇꯣꯃꯥ ꯍꯣꯏꯗ ꯊꯣꯛꯈꯤꯕꯅꯤ ꯊꯕꯛꯀꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯍꯣꯏ ꯍꯣꯏ ꯊꯣꯡꯉꯨꯀꯣ ꯑꯗꯨꯗꯤ ꯏꯃꯥ ꯏꯪꯈꯣꯜꯗ ꯆꯪꯂꯒ ꯏꯟꯁꯥꯡ ꯈꯔ ꯊꯥꯈꯤꯕꯗꯣ ꯑꯝꯇ ꯁꯦꯝꯗꯣꯛꯂꯨꯈꯤꯒꯦ ꯅꯣꯡꯁꯨ ꯆꯨꯔꯛꯀꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯇꯤꯌꯥꯁꯤ ꯄꯨꯝꯂꯪ ꯂꯪꯈ꯭ꯔꯦ ꯊꯣꯏꯁꯅꯥꯒꯤ ꯃꯃꯥꯗꯨ ꯏꯟꯁꯥꯡ ꯂꯩꯔꯛꯄꯁꯤꯡꯗꯨ ꯄꯤꯔꯝꯂꯒ ꯏꯪꯈꯣꯜꯗ ꯆꯪꯈ꯭ꯔꯦ ꯊꯣꯏꯁꯅꯥꯁꯨ ꯆꯥꯛꯇꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯣꯡꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥꯁꯨ ꯂꯥꯛꯂꯤ ꯆꯥꯛꯈꯨꯝꯗ ꯉꯥ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯆꯪꯉꯛꯏ ꯀꯩꯅꯣ ꯄꯨꯖꯥꯔꯤꯁꯤ ꯑꯃ ꯁꯤꯜꯂꯝꯃꯤꯗ ꯅꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯏꯃꯥꯗꯣ ꯏꯪꯈꯣꯜꯗ ꯆꯪꯈꯤꯕꯅꯤ ꯀꯩꯅꯣ ꯄꯥꯕ ꯉꯥꯃꯨ ꯂꯩꯔꯩꯔꯣ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯂꯨꯏ ꯂꯩꯔꯝꯃꯤ ꯉꯥꯖꯥꯎ 3 ꯐꯥꯔꯛꯄꯗꯨꯗ ꯑꯩꯅ ꯑꯃ ꯄꯨꯔꯒ ꯍꯦꯛ ꯂꯥꯛꯄ ꯁꯦꯜꯒ ꯄꯤꯔꯝꯕ ꯅꯠꯇꯦꯗ ꯀꯣꯟꯅ ꯄꯤꯒꯦ ꯍꯥꯏꯔꯝꯂꯒ ꯄꯨꯔꯛꯄꯅꯤ ꯏꯄꯥ ꯁꯦꯝꯕꯤꯔꯛꯂꯒꯦ ꯊꯣꯡꯂꯒ ꯆꯥꯁꯤꯀꯣ ꯍꯣꯏ ꯄꯥꯕ ꯏꯃꯥ ꯂꯩꯔꯛꯄ ꯏꯟꯁꯥꯡꯁꯤꯡꯁꯤꯅ ꯍꯣꯔꯦꯟ ꯊꯣꯡꯅꯕ ꯄꯥꯕ ꯊꯥꯡꯒ ꯁꯥꯗꯟꯒꯗꯣ ꯑꯩ ꯃꯅꯤꯡꯗ ꯊꯥꯡꯗꯣꯛꯑꯝꯃꯒꯦ ꯊꯣꯏꯁꯅꯥꯅ ꯊꯥꯡꯒ ꯁꯥꯗꯟꯒꯗꯨ ꯊꯥꯡꯗꯣꯛꯂꯝꯂꯒ ꯆꯥꯛꯈꯨꯝꯗ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯤ ꯃꯃꯥꯁꯨ ꯏꯪꯈꯣꯜꯗꯒꯤ ꯆꯪꯂꯛꯂꯒ ꯃꯆꯥꯅ ꯇꯧꯔꯤꯕꯗꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯝꯃꯤ ꯃꯄꯥꯁꯨ ꯉꯥ ꯁꯦꯝꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯄꯤꯁꯤꯜꯂꯝꯂꯒ ꯃꯪꯒꯣꯜꯗ ꯊꯣꯛꯈ꯭ꯔꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯉꯥꯗꯨ ꯊꯣꯡꯉꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯟꯁꯥꯡꯁꯨ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯊꯥꯡꯗꯣꯛꯂꯝꯃꯤ ꯊꯣꯏꯁꯅꯥꯅ ꯃꯄꯥꯕꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ ꯆꯥꯛꯇꯨ ꯄꯨꯟꯅ ꯆꯥꯔꯤ ꯏꯟꯁꯥꯡꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯅ ꯊꯣꯡꯕꯩꯔ ꯈꯪꯗꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯅꯃꯥꯗꯒꯤꯗꯤ ꯏꯆꯥꯅ ꯍꯦꯜꯂꯦꯗꯅ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩꯕꯁꯦ ꯃꯆꯥꯅꯨꯄꯤꯅꯕꯨ ꯇꯧꯔꯗꯤ ꯊꯥꯒꯠꯆꯈ꯭ꯔ ꯄꯣꯠꯅꯤ ꯑꯣ ꯇꯞꯅ ꯆꯥꯕꯤꯌꯣ ꯃꯔꯨꯃꯨꯛ ꯄꯟꯅꯤꯀꯣ ꯑꯍꯥꯎꯕ ꯏꯟꯁꯥꯡꯗꯤ ꯇꯞꯅ ꯆꯥꯕꯁꯦ ꯃꯍꯥꯎ ꯃꯥꯡꯉꯤꯅꯦ ꯑꯗꯨꯅ ꯄꯨꯔꯞ ꯄꯨꯔꯞ ꯆꯥꯔꯒ ꯄꯨꯛ ꯊꯜꯂꯒ ꯄꯨꯛ ꯑꯧꯒꯠꯄ ꯆꯥꯔꯣ ꯆꯥꯔꯣ ꯅꯃꯥ ꯅꯆꯥꯁꯨ ꯌꯦꯡꯗꯅ ꯂꯩꯔꯅꯨꯅꯦ ꯃꯈꯣꯏꯗꯨ ꯄꯨꯂꯞ ꯅꯣꯛꯃꯤꯟꯅꯩ ꯍꯔꯥꯎꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯦ ꯃꯃꯥ ꯃꯄꯥꯁꯨ ꯇꯣꯛꯂꯗꯨꯅ ꯃꯄꯥꯅ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯁꯅꯥꯁꯨ ꯆꯥꯛ ꯇꯣꯛꯄꯒꯤ ꯀꯣꯜ ꯂꯨꯈꯥꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯊꯅꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯊꯣꯏꯁꯅꯥꯗꯨ ꯐꯤꯔꯣꯜ ꯐꯖꯕ ꯍꯣꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯃꯃꯥ ꯃꯄꯥꯗ ꯎꯃꯪꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯏ ꯃꯃꯥ ꯃꯄꯥꯁꯨ ꯑꯀꯟꯕ ꯋꯥꯍꯩ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ
ꯃꯆꯥꯅꯨꯄꯤꯅ ꯍꯟꯗꯛ ꯋꯥ ꯈꯔ ꯉꯥꯡꯂꯛꯄꯁꯤꯗ ꯍꯔꯥꯎꯖꯔꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅꯕ ꯀꯔꯤꯁꯨ ꯉꯥꯡꯂꯣꯏꯁꯦ ꯍꯥꯏꯅꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯊꯣꯏꯁꯅ ꯎꯃꯪ ꯇꯥꯕ ꯂꯝꯕꯤꯗꯨꯗ ꯁꯨꯝ ꯂꯥꯛꯏ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯉꯥꯜꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯣꯏꯁꯅ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯎꯃꯪꯗ ꯏꯃꯥꯟꯅꯕ ꯑꯃ ꯉꯥꯏꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯊꯣꯏꯁꯅ ꯏꯃꯥꯟꯅꯕ ꯍꯥꯏꯗ꯭ꯔꯁꯨ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ? ꯑꯃꯨꯛ ꯂꯣꯠꯇꯅ ꯇꯧꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯅꯊꯟ ꯆꯠꯇꯣꯏꯔꯣ? ꯑꯁ ꯇꯥ ꯃꯉꯥꯜꯅ ꯍꯦꯟꯖꯤꯟꯅ ꯍꯦꯛꯇ ꯈꯟꯖꯤꯜꯂꯤ꯫ ꯏꯊꯟ ꯆꯠꯇꯣꯏꯅꯤ꯫ ꯈꯨꯜꯒꯤ ꯃꯤ ꯈꯔꯁꯨ ꯑꯗꯨꯝ ꯄꯣꯊꯥꯅꯕ ꯂꯥꯛꯅꯕꯅꯤꯅ ꯀꯩꯁꯨ ꯀꯤꯗ꯭ꯔꯕ꯫ ꯇꯥ ꯃꯉꯥꯜꯗꯤ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ? ꯑꯩꯈꯣꯏꯒꯤ ꯁꯟ ꯑꯉꯥꯡꯕꯤꯗꯣ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯅꯥꯄꯤ ꯃꯌꯥꯝ ꯍꯧꯕ ꯂꯝꯄꯥꯛꯇꯣ ꯑꯗꯣꯝꯗ ꯄꯨꯟꯕꯤꯔꯨꯕꯅꯤ꯫ ꯇꯥ ꯃꯉꯥꯜ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ꯫ ꯀꯣꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯔꯁꯤ꯫ ꯆꯠꯂꯦꯀꯣ꯫ ꯊꯣꯏꯁꯅ ꯅꯪ ꯑꯩꯒ ꯋꯥꯔꯤ ꯁꯥꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯊꯥꯡꯂꯒ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯔꯣꯏꯗꯕ ꯃꯐꯝꯗ ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯀꯅꯤ ꯈꯟꯕꯗ ꯅꯪ ꯑꯩꯒ ꯋꯥꯔꯤ ꯁꯥꯅꯤꯡꯗꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯋꯥꯔꯤ ꯁꯥꯅꯤꯡꯗꯕꯩꯁꯦ ꯃꯇꯨꯡꯗꯗꯤ ꯁꯥꯗꯅꯕ ꯍꯣꯠꯅꯒꯦ꯫ ꯅꯪꯅ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯇꯨꯒꯁꯨ ꯊꯨꯡꯅꯕ ꯑꯣꯏꯌꯨꯀꯣ ꯊꯣꯏꯁꯅ꯫ ꯃꯉꯥꯜ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯣꯏꯁꯅ ꯎꯃꯪꯒꯤ ꯆꯪꯐꯝꯗꯨꯗ ꯀꯥꯈꯠꯂꯛꯏ꯫ ꯃꯥꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯁꯂꯥꯏꯍꯦꯟꯒ ꯊꯦꯡꯅꯈꯤꯕ ꯂꯩ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯅꯣꯛꯂꯒ ꯆꯪꯂꯛꯏ꯫ ꯇꯥ ꯁꯂꯥꯏꯍꯦꯟ, ꯏꯕꯥꯅꯤꯅ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯃꯐꯝꯗꯨꯅꯤ꯫ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯀꯥꯎꯔꯝꯂꯣꯏ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯐꯝꯁꯤꯗ ꯍꯧꯔꯤꯕ ꯂꯩ ꯃꯌꯥꯝꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯐꯖꯔꯦ꯫ ꯅꯪꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯐꯥꯎ ꯑꯩ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯑꯗꯨꯃꯛ ꯂꯩꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯑꯩꯒꯤ ꯄꯦꯟꯗꯕ ꯑꯋꯥ ꯃꯌꯥꯝꯁꯦ ꯅꯐꯝꯗ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩ ꯃꯐꯝꯁꯤꯗ ꯅꯪꯕꯨ ꯂꯥꯛꯄ ꯑꯗꯨꯝ ꯉꯥꯏꯈꯤꯅꯤ꯫ ꯑꯩꯅ ꯁꯤꯈꯤꯕ ꯊꯣꯛꯂꯁꯨ ꯑꯩꯒꯤ ꯊꯋꯥꯏꯅ ꯅꯪꯕꯨꯗꯤ ꯑꯗꯨꯝ ꯉꯥꯏꯔꯝꯒꯦ꯫ ꯁꯂꯥꯏꯍꯦꯟꯅ ꯀꯩꯅꯣ ꯊꯋꯥꯏ ꯉꯥꯛꯇ ꯄꯥꯏꯔꯒ ꯉꯥꯏꯔꯗꯤ ꯑꯩꯗꯤ ꯀꯤꯖꯩꯀꯣ꯫ ꯊꯣꯏꯁꯅꯥꯅ ꯃꯣꯏꯃ! ꯁꯂꯥꯏꯍꯦꯟꯅ ꯅꯥꯀꯣꯡ ꯃꯌꯥꯗ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯊꯣꯏꯁꯅꯥ ꯐꯠ ꯑꯣꯟꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅ ꯃꯈꯣꯡꯗꯨ ꯂꯩꯊꯦꯛꯂꯒ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯏ꯫ ꯁꯂꯥꯏꯍꯦꯟ ꯂꯩꯃꯥꯏꯗ ꯇꯨꯔꯛꯀꯦ ꯇꯧꯔꯤꯕ ꯊꯣꯏꯁꯅꯥꯕꯨ ꯉꯥꯛꯄꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯇꯧꯗꯦ꯫ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯂꯩ꯫ ꯊꯣꯏꯁꯅꯥ ꯃꯈꯣꯡꯗꯨ ꯂꯩꯊꯦꯛꯂꯒ ꯎꯞꯄꯒ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯊꯣꯏꯁꯅꯥꯅ ꯃꯊꯛ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯁꯂꯥꯏꯍꯦꯟꯒꯤ ꯑꯍꯣꯡꯕ ꯃꯁꯛ ꯐꯤꯖꯦꯠ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯁꯅꯥ ꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯂꯩꯊꯦꯛꯂꯤꯕ ꯃꯈꯣꯡꯗꯨꯒꯤ ꯆꯩꯅꯥꯒ ꯀꯥꯎꯕ ꯃꯈꯩ ꯍꯧꯒꯠꯂꯒꯦ ꯇꯧꯕꯗ ꯑꯃꯨꯛꯀꯁꯨ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯊꯣꯏꯁꯅꯥꯒꯤ ꯐꯅꯦꯛ ꯑꯗꯨ ꯆꯩ ꯑꯃꯗ ꯄꯜꯂꯒ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯑꯩ ꯎꯕꯗ ꯅꯁꯥꯗꯣ ꯏꯊꯛ ꯊꯛꯒꯠꯂꯕꯣ? ꯅꯠꯇꯦ, ꯁꯛ ꯐꯖꯕ ꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯣ? ꯑꯁ ꯐꯤꯔꯣꯜꯁꯨ ꯁꯦꯒꯥꯏꯔ ꯃꯥꯜꯂꯤꯅꯦ꯫ ꯇꯥ ꯁꯂꯥꯏꯍꯦꯟ, ꯅꯪꯗꯤ ꯑꯩ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯅꯪꯁꯨ ꯃꯄꯣꯛ ꯃꯄꯣꯛ ꯂꯩꯔꯣ? ꯑꯗꯨꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯃꯌꯥꯝ ꯍꯪꯕ ꯌꯥꯔꯅꯤ꯫ ꯁꯤ ꯑꯩ ꯆꯤꯡꯈꯠꯄꯤꯒꯦ ꯍꯧꯒꯠꯂꯣ꯫ ꯁꯂꯥꯏꯍꯦꯟꯅ ꯆꯤꯡꯈꯠꯄꯤꯒꯦ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯏ꯫ ꯊꯣꯏꯁꯅꯥ ꯃꯥꯅ ꯉꯥꯏꯔꯤꯕ ꯁꯂꯥꯏꯍꯦꯟꯗꯨ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯃꯊꯟꯇ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯆꯤꯡꯈꯠꯄꯤꯗ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯑꯩꯅ ꯅꯪꯒꯤ ꯃꯤꯡ ꯈꯪꯗꯦ, ꯀꯅꯥꯅꯣꯃ ꯑꯣꯏꯔꯨꯕꯩ ꯅꯤꯡꯂꯨꯔꯦ꯫ ꯑꯩꯒ ꯃꯤꯡ ꯃꯥꯟꯅꯕ ꯃꯤ? ꯍꯣꯏ, ꯑꯩꯁꯦ ꯑꯄꯪꯕꯅꯦꯅ ꯈꯟꯕ꯭ꯔꯣ? ꯃꯐꯝꯁꯤꯕꯨ ꯉꯥꯛꯅꯗꯕꯅꯦ꯫ ꯂꯥꯏꯔꯤꯛꯄꯥꯛꯇꯒꯤ ꯑꯩꯁꯦ ꯊꯥꯔꯛꯏꯅꯤ, ꯈꯪꯉꯕꯣ? ꯃꯃꯥꯡ ꯃꯄꯣꯛꯇꯁꯨ ꯃꯐꯝꯁꯦ ꯑꯩꯅ ꯉꯥꯛꯂꯝꯕ ꯑꯣꯏꯕꯒꯤ ꯍꯟꯗꯛ ꯂꯥꯛꯅꯤꯡꯗ ꯂꯥꯛꯂꯤꯕ, ꯈꯪꯉꯤꯗꯅ꯫ ꯅꯨꯄꯤ ꯑꯈꯠꯄꯤ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕꯒꯁꯨ ꯉꯥꯡꯕ ꯁꯥꯏ꯫ ꯇꯥ ꯁꯂꯥꯏꯍꯦꯟ, ꯅꯪ ꯑꯁꯦꯡꯕꯒꯤ ꯑꯃꯨꯛ ꯍꯜꯂꯛꯂꯕ꯭ꯔꯣ? ꯀꯩꯒꯤꯅꯣ ꯋꯥꯉꯥꯡ ꯐꯤꯖꯦꯠ ꯄꯨꯝꯅꯃꯛ ꯍꯣꯡꯂꯝꯂꯤꯕꯁꯤꯕꯣ? ꯇꯥ ꯁꯂꯥꯏꯍꯦꯟ, ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯋꯥꯅ… ꯑꯁ ꯕꯦꯝꯃ, ꯆꯠꯂꯣ ꯅꯌꯨꯝꯗ꯫ ꯁ꯭ꯋꯥꯏꯁꯤꯗ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅ ꯇꯧꯕꯤꯔꯅꯨ꯫ ꯑꯩ ꯅꯨꯄꯤꯅ ꯀꯞꯄꯁꯦ ꯇꯥꯅꯤꯡꯗꯦꯕ꯫ ꯑꯩꯒꯤ ꯃꯃꯥꯡ ꯃꯄꯣꯛꯇ ꯊꯦꯡꯅꯈꯤꯕ ꯑꯣꯏꯔꯁꯨ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯃꯄꯣꯛꯁꯤꯗꯅꯦ ꯅꯪꯒꯤ ꯃꯊꯧ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯃꯕꯨꯛꯅꯤꯡꯗ ꯁꯂꯥꯏꯍꯦꯟ ꯑꯣꯏꯔꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯔꯗꯤ ꯆꯤꯡꯅꯖꯩ꯫ ꯑꯗꯨꯕꯨ ꯃꯃꯥꯡ ꯃꯄꯣꯛ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗ ꯊꯣꯏꯁꯅꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯩ ꯀꯞꯄꯔꯣꯏ, ꯁꯨꯡꯀꯞ ꯀꯞꯄꯔꯣꯏ꯫ ꯇꯥ ꯁꯂꯥꯏꯍꯦꯟ, ꯅꯪꯅ ꯑꯩ ꯅꯤꯡꯁꯤꯡꯗ꯭ꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ꯫ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄꯁꯤꯅ ꯍꯦꯟꯅ ꯑꯩꯗꯤ ꯄꯦꯟꯖꯔꯦ꯫ ꯂꯩꯁꯥꯕꯤ, ꯅꯪ ꯃꯐꯝꯁꯤꯗ ꯇꯣꯏꯅ ꯂꯥꯛꯀꯅꯨ꯫ ꯅꯁꯛꯁꯨ ꯌꯥꯝ ꯐꯖꯩ, ꯅꯌꯨꯝꯗ ꯑꯗꯨꯝ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯍꯣꯏ, ꯑꯩ ꯍꯥꯟꯅ ꯈꯪꯂꯝꯕꯁꯨ ꯌꯥꯏ, ꯃꯔꯝꯗꯤ ꯑꯩꯒꯤ ꯁꯛ ꯐꯖꯕꯁꯤꯗ ꯅꯪ ꯁꯣꯏꯗꯅ ꯉꯥꯎꯔꯝꯒꯅꯤ ꯑꯩ ꯈꯪꯉꯤ꯫ ꯑꯗꯣ
ꯍꯧꯖꯤꯛꯇꯤ ꯉꯥꯎꯕ ꯌꯥꯔꯣꯏ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯨꯃꯤꯠ ꯇꯥꯔꯅꯤ ꯅꯌꯨꯝ ꯆꯠꯂꯣ ꯑꯥꯏ ꯃꯆꯤ ꯂꯦꯡꯗꯦꯅꯦ ꯍꯩ ꯐꯤꯔꯣ ꯁꯦꯒꯥꯏꯕꯁꯤꯒ ꯁꯂꯥꯏꯍꯟꯒꯤ ꯃꯈꯨꯠꯇꯒꯤ ꯑꯃꯨꯕ ꯑꯁꯣꯟꯕ ꯐꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯊꯣꯏꯁꯅꯥꯗ ꯏꯟꯁꯤꯟꯕꯤꯔꯛꯏ ꯊꯣꯏꯁꯅꯥ ꯁꯂꯥꯏꯍꯦꯟꯗ ꯇꯔꯥꯔꯣꯕꯤ ꯃꯤꯁꯅꯥꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯁꯂꯥꯏꯍꯦꯟꯁꯨ ꯍꯦꯛ ꯃꯤꯁꯥꯟꯅꯔꯨꯔꯦ ꯁꯂꯥꯏꯍꯟꯒꯤ ꯊꯃꯣꯏꯗ ꯏꯊꯤꯜ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯔꯛꯏ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕ ꯋꯥꯔꯤ ꯄꯨꯟꯅ ꯁꯥꯟꯅꯈ꯭ꯔꯕꯒꯨꯝ ꯀꯩꯅꯣ ꯅꯪ ꯃꯤꯌꯦꯡꯗꯣ ꯑꯗꯨꯃꯥꯏ ꯌꯦꯡꯀꯅꯣ ꯏꯁꯦ ꯐꯤꯁꯦ ꯐꯖꯅ ꯏꯟꯁꯤꯜꯂꯣ ꯅꯊꯟ ꯆꯠꯄ ꯀꯤꯕ꯭ꯔꯣ ꯊꯤꯟꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯊꯤꯟꯕꯤꯒꯦꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯁꯤ ꯃꯁꯤ ꯂꯩꯁꯥꯕꯤꯁꯦ ꯌꯥꯝ ꯈꯠꯂꯤꯅꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯍꯌꯦꯡ ꯐꯤ ꯊꯤꯟꯕ ꯂꯥꯛꯀꯦꯀꯣ ꯌꯥꯔꯦ ꯐꯤꯒꯗꯣ ꯅꯪ ꯑꯗꯨꯝ ꯑꯣꯏꯖꯔꯣ ꯊꯤꯜꯂꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯆꯠꯂꯣ ꯂꯥꯛꯄꯤꯔꯅꯨ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯗ꯭ꯔꯁꯨ ꯎꯃꯪꯒꯤ ꯀꯐꯝꯗꯨ ꯐꯥꯎꯕꯗꯤ ꯊꯤꯟꯕꯤꯌꯨ ꯏꯊꯟꯇ ꯆꯠꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯂꯥꯎ ꯊꯤꯟꯕꯤꯔꯒꯦ ꯇꯨꯡꯏꯟꯅꯔꯣ ꯑꯗꯣ ꯅꯪꯒꯤ ꯁꯝꯁꯦ ꯑꯃꯨꯕ ꯑꯣꯏꯔꯤꯁꯤ ꯀꯩꯒꯤꯅꯣ ꯐꯤꯔꯣꯜꯁꯨ ꯑꯃꯨꯕ ꯁꯦꯠꯂꯤꯁꯤ ꯀꯩꯒꯤꯅꯣꯕ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯨ ꯀꯩꯗꯧꯔꯒꯦ ꯃꯤꯒꯤ ꯁꯝ ꯃꯨꯕ ꯐꯤꯔꯣꯜ ꯃꯨꯕꯁꯤ ꯑꯃꯨꯛ ꯌꯦꯡꯉ ꯂꯩ ꯂꯩꯁꯥꯕꯤ ꯅꯪ ꯌꯥꯝ ꯈꯠꯃꯜꯂꯤꯀꯣ ꯅꯨꯄꯥꯅ ꯄꯥꯝꯕꯤꯔꯣꯏꯀꯣ ꯅꯪ ꯁꯃꯨꯕꯁꯤꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯩꯉꯣꯟꯗ ꯈꯠꯂꯦ ꯑꯗꯨꯝ ꯍꯥꯏꯔꯤꯗꯣ ꯑꯩꯗꯤ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕ ꯀꯩꯁꯨ ꯂꯩꯖꯗꯦ ꯈꯪꯉꯕ ꯃꯥꯅꯈꯩ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯒꯦ ꯈꯜꯂꯒ ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯏꯒꯦꯅ ꯍꯥꯏꯔꯗꯤ ꯇꯥꯅꯕ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯌꯥꯔꯦ ꯁꯤꯗꯩ ꯆꯠꯈ꯭ꯔꯣꯀꯣ ꯍꯣꯏ ꯆꯠꯂꯒꯦ ꯆꯠꯂꯣ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛꯐꯥꯎ ꯑꯩꯅ ꯆꯠꯈꯤꯅꯣ ꯀꯥꯏꯅꯒ ꯍꯥꯏꯔꯛꯀꯅꯤ ꯈꯜꯂꯤꯔꯣ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯝꯅ ꯍꯣꯡꯉꯦ ꯃꯃꯥꯏꯁꯤꯗ ꯈꯨꯄꯥꯡ ꯍꯦꯛ ꯊꯥꯖꯤꯜꯂꯝꯕ ꯍꯟꯗꯣꯛꯁꯤ ꯆꯠꯀꯦ ꯑꯦ ꯃꯥꯅ ꯑꯁꯨꯝ ꯁꯥꯔ ꯆꯠꯈꯤꯅꯦ ꯍꯦ ꯈꯨꯗꯤ ꯊꯤꯖꯤꯜꯂꯒ ꯅꯌꯥꯗꯨ ꯇꯦꯛꯀꯅꯤꯀꯣ ꯅꯪ ꯇꯦꯛꯑꯣ ꯅꯪ ꯅꯌꯥꯗꯨ ꯇꯦꯛꯑꯣꯕ ꯅꯪ ꯃꯁꯛꯅꯅꯤ ꯏꯐ ꯍꯦꯛ ꯐꯖꯈꯩ ꯌꯥꯝ ꯈꯠꯂꯗꯅ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯆꯪꯉꯒꯦ ꯁꯂꯥꯏꯍꯦꯟꯗꯨ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯊꯣꯏꯁꯅꯥꯁꯨ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗꯨꯗ ꯁꯥꯎꯅ ꯂꯥꯛꯏ ꯑꯩꯅꯁꯨ ꯀꯨꯏꯅ ꯋꯥꯅ ꯉꯥꯏꯔꯛꯄꯕꯨ ꯃꯍꯩ ꯐꯪꯗꯕ ꯁꯛ ꯃꯥꯟꯅꯕ ꯃꯤꯡ ꯃꯥꯟꯅꯕ ꯑꯃ ꯂꯥꯛꯑꯒ ꯑꯩꯕꯨ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯟꯕ ꯃꯁꯝ ꯑꯁꯥꯡꯕꯗꯣ ꯁꯣꯔꯦꯛ ꯆꯤꯡꯊꯔꯨꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯑꯗꯤ ꯊꯣꯏꯁꯅꯥ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯏꯪꯈꯣꯜꯗ ꯂꯩꯕꯅ ꯃꯆꯥꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯂꯒ ꯆꯪꯂꯛꯄꯗꯨ ꯈꯪꯂꯝꯗꯦ ꯊꯣꯏꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯁꯂꯥꯏꯍꯦꯟꯅ ꯄꯤꯔꯛꯄ ꯐꯤ ꯑꯃꯨꯕꯗꯨ ꯐꯃꯨꯡꯗ ꯂꯥꯛꯇꯨꯅ ꯂꯪꯁꯤꯟꯈꯤ ꯐꯤꯒꯅꯦ ꯕ꯭ꯔꯦꯛ ꯁꯦꯒꯥꯏꯕ ꯃꯃꯥ ꯃꯄꯣꯛꯇ ꯊꯦꯡꯅꯈꯤꯕ ꯑꯣꯏꯔꯁꯨ ꯍꯟꯗꯛ ꯃꯄꯣꯛꯁꯤꯗ ꯑꯩꯒꯤ ꯃꯊꯧ ꯇꯥꯗꯦ ꯀꯥꯏꯅ ꯍꯧꯖꯤꯛꯇ ꯈꯜꯂꯨꯔꯒ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩꯅ ꯅꯝꯗꯅꯅꯦ ꯂꯣꯏ ꯅꯤꯡꯁꯤꯡꯍꯟꯒꯅꯤꯕ ꯃꯥ ꯀꯔꯤ ꯀꯥꯎꯁꯤꯟꯅꯕ ꯑꯗꯨꯒ ꯅꯨꯡꯁꯤꯗꯕ ꯆꯥꯔꯒ ꯇꯞꯇꯥꯏ ꯋꯥꯍꯟꯒꯦꯅ ꯈꯪ ꯌꯥꯏ ꯁꯤꯅ ꯊꯣꯏꯁꯅꯥ ꯁꯥꯎꯅꯤꯡꯕꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯃꯐꯤ ꯃꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕ ꯍꯧꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯂꯥꯏꯍꯦꯟ ꯎꯖꯥꯎꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯉꯁꯥꯏ ꯊꯣꯏꯁꯅꯥꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤꯗꯣ ꯍꯌꯦꯡ ꯂꯥꯛꯇꯣꯏꯖꯥꯠꯂꯥ ꯃꯥꯅ ꯍꯥꯏꯕꯗꯨꯕꯨ ꯁꯃꯨꯕꯁꯤꯅ ꯐꯖꯩꯕ ꯃꯃꯥ ꯃꯄꯣꯛꯇꯗꯤ ꯑꯩꯒꯤ ꯁꯝꯁꯦ ꯑꯁꯪꯕꯒ ꯑꯣꯏꯖꯥꯠꯂꯥ ꯑꯁ ꯖꯨꯠ ꯑꯃꯗꯤ ꯆꯥꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯣ ꯌꯥꯗꯦꯕ ꯑꯣꯟꯊꯣꯛ ꯏꯀꯥꯏꯔꯦꯗ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯐꯖꯔꯕꯅꯤꯅ ꯃꯥꯁꯨ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯛꯀꯅꯤꯗ ꯀꯥꯟꯗꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯗꯤ ꯂꯦꯝ ꯊꯥꯕ ꯌꯥꯗꯦ ꯃꯈꯣꯡ ꯊꯨꯅ ꯏꯅꯥꯛꯇ ꯂꯥꯛꯑꯁꯤꯕꯣ ꯍꯌꯦꯡ ꯂꯥꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯦꯔꯥ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯠꯂ ꯂꯣꯏꯔꯦ ꯁꯣꯝꯒꯤ ꯌꯨꯝ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯃꯁꯤ ꯑꯣꯏꯗꯣꯏꯅꯤ ꯃꯥꯒꯤ ꯃꯌꯨꯝꯁꯦ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯒ ꯂꯥꯛꯄ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ ꯁꯂꯥꯏꯍꯦꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯎꯖꯥꯎꯗꯨꯗ ꯉꯥꯟꯊꯔꯒ ꯇꯨꯝꯊꯈꯤꯔꯝꯃꯤ ꯊꯣꯏꯁꯅꯥꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯒ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯐꯦꯡꯂꯒ ꯊꯝꯂꯝꯃꯤ ꯃꯃꯥ ꯃꯄꯥꯗ ꯇꯨꯝꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯊꯣꯡꯅꯥꯎꯗꯒꯤ ꯊꯥꯕꯜ ꯃꯥꯕꯨ ꯌꯦꯡꯖꯩ ꯊꯥꯕꯜꯁꯦ ꯀꯌꯥꯗ ꯐꯖꯅ ꯊꯣꯛꯂꯤꯅꯣ ꯇꯥ ꯁꯂꯥꯏꯍꯦꯟ ꯅꯣꯡꯃ ꯏꯃꯥꯅ ꯅꯪꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯌꯥꯗꯕꯒꯤ ꯑꯩꯅ ꯑꯍꯤꯡꯗ ꯆꯦꯜꯂꯛꯂꯒ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯈꯤꯕ ꯊꯥꯕꯜꯒꯨꯝꯅ ꯉꯁꯤꯁꯨ ꯊꯣꯛꯏ ꯎꯃꯪ ꯉꯥꯛꯄ ꯅꯪꯒ ꯃꯁꯛ ꯃꯥꯟꯅꯕ ꯑꯃꯁꯨ ꯂꯥꯛꯏ ꯃꯥꯗꯤ ꯇꯥ ꯁꯂꯥꯏꯍꯦꯟꯒꯤ ꯌꯥꯝ ꯈꯦꯠꯅꯩ ꯑꯁ ꯃꯗꯨꯒꯤ ꯁꯥꯁꯤꯟꯅꯕ ꯃꯥꯟꯕ ꯃꯤꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯤ ꯑꯩ ꯇꯨꯝꯍꯧꯔꯒꯦ ꯊꯣꯏꯁꯅꯥꯗꯨ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯍꯤꯡꯁꯤꯃꯛꯅꯤ ꯁꯣꯝꯅ ꯁꯂꯥꯏꯍꯦꯟꯗꯨ ꯎꯖꯥꯎꯗ ꯉꯥꯔꯒ ꯇꯨꯝꯂꯤꯉꯩ ꯃꯪꯂꯥꯟ ꯑꯃ ꯃꯪꯂꯛꯂꯝꯃꯤ ꯃꯃꯥꯡ ꯃꯄꯣꯛꯇ ꯊꯣꯏꯁꯅꯥꯒ ꯊꯦꯡꯅꯈꯤꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯈꯤꯕ ꯀꯌꯥꯁꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯁꯂꯥꯏꯍꯦꯟꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ
ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯔꯅꯦ ꯅꯨꯄꯤꯗꯨꯅ ꯀꯅꯥ ꯂꯩꯔꯝꯂꯦꯟꯗꯒꯤ ꯑꯩꯕꯨ ꯃꯐꯝꯁꯤꯗꯒꯤ ꯆꯠꯂꯝꯗꯥꯏꯗ ꯏꯄꯨꯗꯨꯅ ꯑꯩꯒꯤ ꯅꯤꯡꯕ ꯄꯨꯝꯕ ꯊꯨꯡꯖꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯕꯗꯨꯅ ꯀꯔꯤ ꯑꯁ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯆꯃꯝꯅꯩꯗ ꯑꯍꯤꯡꯁꯤꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯕꯥꯔꯁꯤ ꯈꯣꯡꯂꯒ ꯆꯠꯁꯅ ꯇꯥꯕꯅꯤꯅꯦ ꯃꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯈꯩꯅ ꯇꯥꯈ꯭ꯔꯗꯤꯅꯦ ꯇꯝꯅꯔꯦꯅ ꯈꯟꯈꯤꯅꯤ ꯑꯗꯨꯅ ꯏꯊꯟꯇ ꯇꯥꯖꯅꯕ ꯃꯐꯝꯁꯤꯗ ꯑꯣꯏꯅ ꯈꯣꯡꯉꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯒꯤ ꯕꯥꯔꯁꯤ ꯐꯖꯕ ꯑꯃ ꯊꯣꯛꯂꯛꯏ ꯕꯥꯔꯁꯤꯗꯨ ꯇꯞꯅ ꯈꯣꯡꯕ ꯍꯧꯔꯛꯏ ꯕꯥꯔꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯁꯩꯍꯦꯛꯇꯨ ꯇꯥꯕꯗ ꯃꯐꯝꯗꯨꯗ ꯇꯟꯗꯟ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯏ ꯁꯂꯥꯏꯍꯦꯟꯒꯤ ꯀꯨꯔꯥꯛ ꯑꯃꯨꯕ ꯃꯆꯨꯁꯤꯡꯗꯨꯁꯨ ꯁꯅꯥ ꯃꯆꯨ ꯑꯣꯜꯂꯛꯏ ꯁꯂꯥꯏꯍꯦꯟ ꯂꯦꯞꯇꯅ ꯕꯥꯁꯤꯗ ꯈꯣꯡꯏ ꯃꯥꯒꯤ ꯁꯅꯥ ꯃꯆꯨ ꯑꯣꯜꯂꯕ ꯀꯨꯔꯥꯛꯁꯤꯡꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯏꯀꯣꯏ ꯀꯣꯏꯅ ꯄꯥꯏꯔꯒ ꯂꯩ ꯁꯂꯥꯏꯍꯦꯟꯒꯤ ꯑꯃꯨꯕ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯑꯉꯧꯕ ꯁꯅꯥ ꯃꯆꯨꯒꯨꯝꯅ ꯐꯖꯔꯕ ꯐꯤꯖꯣꯜ ꯑꯃ ꯑꯣꯜꯂꯛꯏ ꯃꯁꯝꯗꯨꯁꯨ ꯑꯉꯧꯕ ꯁꯝꯅꯥ ꯈꯔ ꯌꯥꯎꯔꯛꯏ ꯁꯂꯥꯏꯍꯦꯟ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯕꯥꯔꯁꯤꯗꯣ ꯈꯣꯡꯕꯗ ꯃꯃꯤꯠꯇ ꯊꯣꯏꯁꯤꯅꯥꯅ ꯀꯞꯄꯗꯨ ꯈꯪꯎ ꯎꯔꯛꯏ ꯁꯂꯥꯏꯍꯦꯟ ꯕꯥꯔꯁꯤ ꯈꯣꯡꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯋꯥꯈꯜ ꯃꯪꯗꯨꯅ ꯂꯦꯞꯂꯒ ꯂꯩ ꯀꯨꯔꯥꯛꯁꯤꯡꯗꯨꯅ ꯏꯅꯤꯡꯊꯧꯁꯦ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯈꯔ ꯅꯤꯡꯁꯤꯡꯂꯛꯄ ꯃꯥꯜꯂꯤ ꯂꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯃꯐꯝꯁꯤꯗ ꯉꯥꯅ ꯄꯥꯏꯕꯤ ꯁꯥꯟꯅꯁꯤ ꯁꯂꯥꯏꯍꯦꯟꯅ ꯑꯩꯒꯤ ꯑꯃꯨꯕ ꯀꯨꯔꯥꯛ ꯑꯩꯈꯣꯏꯁꯨ ꯃꯆꯨ ꯑꯣꯜꯂꯕ꯭ꯔꯣ ꯑꯩꯒꯤ ꯐꯤꯔꯣꯜꯁꯤꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪ ꯂꯩꯔꯝꯃꯤꯅ ꯑꯁ ꯕꯦꯔꯥꯅꯤ ꯏꯁꯥꯐꯥꯎ ꯈꯪꯗꯅ ꯐꯤꯔꯣꯜꯒꯁꯦ ꯍꯦꯛꯇ ꯍꯣꯡꯖꯟꯕꯤꯅꯦꯕ ꯇꯧꯔꯤꯁꯦ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯅꯪꯒꯩꯒ ꯀꯔꯤ ꯃꯔꯤꯕꯨ ꯊꯣꯛꯅꯕꯅꯣ ꯑꯩꯒꯤ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯁꯛꯁꯨ ꯅꯪꯅ ꯐꯖꯅ ꯈꯪꯕ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯈꯤꯕ ꯑꯣꯏꯕ ꯖꯥꯠꯂꯥ ꯑꯩꯁꯤꯗꯤꯕ ꯑꯩꯒꯨꯝꯕ ꯑꯃꯕꯨ ꯃꯤꯅ ꯍꯦꯛꯇ ꯍꯥꯠꯄ ꯉꯝꯃꯣꯏꯅꯦ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯂꯥꯡꯊꯥꯛꯂꯒ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕ ꯑꯣꯏꯒꯅꯤ ꯈꯪꯅꯤꯅ ꯎꯃꯪꯁꯤ ꯂꯥꯛꯇ ꯂꯥꯛꯑꯣ ꯑꯩꯅꯁꯨ ꯅꯨꯡꯁꯤ ꯂꯥꯡꯊꯥꯛꯂꯒ ꯅꯪ ꯀꯞꯍꯟꯈꯤꯕꯅ ꯁꯂꯥꯏꯍꯦꯟ ꯃꯃꯪꯗ ꯎꯈ꯭ꯔꯤꯕꯁꯤꯡꯗꯨ ꯅꯥꯊꯩꯔꯒ ꯊꯝꯈ꯭ꯔꯦ ꯃꯃꯤꯠꯇ ꯊꯣꯏꯁꯅꯥꯅ ꯀꯞꯄ ꯎꯈꯤꯕꯗꯨꯁꯨ ꯋꯥꯈꯜꯅꯅꯤ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯈꯟꯖꯤꯟꯈꯤꯗ꯭ꯔꯦ ꯎꯃꯪꯗꯨꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯁꯨ ꯍꯧꯈꯤꯕꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯊꯣꯏꯁꯅꯥ ꯍꯧꯒꯠꯂꯛꯂꯒ ꯃꯁꯥ ꯁꯦꯡꯗꯣꯛꯏ ꯃꯃꯥꯅ ꯃꯣꯔꯣꯛ ꯐꯧꯅꯕ ꯍꯥꯏꯗꯅ ꯃꯣꯔꯣꯛ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯏ ꯏꯃꯥ ꯃꯣꯔꯣꯛꯁꯦ ꯑꯩ ꯐꯧꯕꯤꯔꯒꯦ ꯄꯥꯕ ꯊꯕꯛ ꯆꯠꯇ ꯑꯣꯏꯔꯝꯒꯅꯤ ꯆꯥꯛ ꯊꯣꯡꯕꯤꯌꯨꯔꯣ ꯍꯣꯏ ꯏꯃꯥꯅꯦ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ ꯃꯣꯔꯣꯛꯁꯦ ꯐꯖꯅ ꯁꯟꯗꯣꯛꯂꯒ ꯐꯧꯀꯣ ꯉꯥꯏꯈꯣ ꯏꯕꯦꯝꯃ ꯅꯪꯅ ꯍꯟꯗꯛ ꯎꯃꯪꯗ ꯍꯦꯛ ꯆꯠꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯟꯋꯥꯏ ꯅꯃꯥꯟꯅꯕ ꯎꯅꯈꯤꯕꯗꯨꯒ ꯑꯃꯨꯛ ꯎꯅꯔꯤꯔꯣ ꯅꯪꯕꯣ ꯑꯁ ꯏꯃꯥꯁꯤꯗꯤ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯆꯠꯂꯣ ꯆꯥꯛ ꯊꯣꯡꯉꯨꯔꯣ ꯍꯪꯗ ꯌꯥꯔꯤꯕ꯭ꯔꯣ ꯆꯍꯤ ꯀꯌꯥ ꯑꯃ ꯂꯩꯀꯥꯏꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯡ ꯄꯨꯟꯗꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯔꯦ ꯑꯗꯨꯒ ꯍꯟꯗꯛꯅ ꯑꯃꯨꯛ ꯋꯥ ꯅꯨꯡꯒ ꯉꯥꯡꯂꯛꯂꯒ ꯆꯠꯄ ꯍꯧꯏ ꯏꯃꯥꯗꯤꯅꯦ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯖꯕꯁꯦ ꯉꯥꯎꯔꯕ꯭ꯔꯅ ꯈꯜꯂꯕꯅꯤꯅꯦ ꯏꯃꯥ ꯑꯩ ꯏꯇꯥꯁꯤꯡꯒ ꯑꯗꯨꯝ ꯄꯨꯅꯤꯡꯗꯕꯒꯤ ꯇꯧꯕꯅꯤ ꯏꯊꯟꯗ ꯋꯥꯈꯜꯁꯦ ꯏꯪꯅ ꯂꯩꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯌꯥꯔꯦ ꯆꯠꯂꯣꯃꯤ ꯆꯠꯂꯣꯕ ꯆꯥꯛ ꯊꯣꯡꯉꯨꯔꯣ ꯊꯦꯡꯉꯤ ꯍꯣꯏ ꯅꯇꯥ ꯅꯨꯡꯁꯤ ꯍꯣꯏꯒ ꯈꯔ ꯄꯨꯟꯗꯅꯁꯨ ꯇꯧꯀꯣ ꯃꯤꯅꯁꯨ ꯉꯥꯎꯔꯕ꯭ꯔꯅ ꯈꯟꯈꯤꯅꯤ ꯅꯪ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ ꯃꯃꯥꯗꯨ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ ꯊꯣꯏꯁꯅꯥꯁꯨ ꯃꯣꯔꯣꯛꯁꯤꯡꯗꯨ ꯁꯟꯗꯣꯛꯂꯒ ꯐꯧꯅꯕ ꯇꯧꯔꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯇꯥ ꯅꯨꯡꯁꯤꯗꯨ ꯆꯪꯂꯛꯏ ꯏꯇꯥ ꯃꯣꯔꯣꯛ ꯐꯧꯔꯤꯔꯣ ꯏꯇꯥ ꯆꯪꯂꯛꯑꯣ ꯑꯩꯁꯨ ꯍꯣꯔꯦꯟ ꯅꯣꯏꯗ ꯂꯥꯛꯀꯦ ꯈꯜꯂꯝꯃꯤꯅꯤ ꯀꯩ ꯂꯩꯒꯦ ꯅꯪ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯐꯤ ꯁꯥꯕꯒꯤ ꯂꯪ ꯈꯔ ꯂꯧꯕ ꯆꯠꯂꯨꯕꯅꯤ ꯅꯣꯏ ꯊꯣꯡꯒꯥꯜ ꯂꯥꯟꯕꯁꯤꯗ ꯅꯪ ꯎꯅꯔꯒꯦ ꯎꯗꯕꯨ ꯀꯨꯏꯅ ꯆꯪꯉꯛꯄꯅꯤ ꯅꯪꯕꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯋꯥꯈꯜ ꯈꯔ ꯏꯪꯂꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯣꯏ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝ ꯍꯪꯂꯝꯕꯅꯤ ꯏꯃꯥꯅ ꯀꯩ ꯍꯪꯉꯝꯃꯤꯕ ꯑꯣ ꯃꯁꯛ ꯐꯖꯕꯤ ꯃꯆꯥꯅꯨꯄꯤꯒꯤꯅꯦ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯇꯨꯃꯤꯟ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒ ꯄꯨꯟꯗ꯭ꯔꯤꯕ ꯀꯩꯗꯧꯕ ꯌꯥꯎꯏ ꯁꯥꯎꯅꯕ ꯌꯥꯎꯕ꯭ꯔꯅ ꯌꯥꯝ ꯍꯪꯂꯝꯕꯅꯤ ꯍꯟꯗꯛꯄꯨꯗꯤ ꯍꯪꯂꯛꯇ꯭ꯔꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯍꯥꯛꯇꯣ ꯑꯩꯒꯤ ꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ ꯂꯥꯡꯅꯤꯡꯕ ꯃꯌꯥꯝ ꯑꯗꯒꯤ ꯃꯌꯥꯝꯒ ꯄꯨꯅꯤꯡꯂꯝꯕ ꯃꯌꯥꯝꯗꯨꯁꯨ ꯑꯃꯠꯇ ꯄꯣꯛꯈꯤꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯂꯒ ꯎꯃꯪꯗ ꯁꯨꯝ ꯀꯣꯏꯕ ꯆꯠꯄꯅꯤ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦꯗ ꯍꯧꯖꯤꯛꯇꯤ ꯅꯣꯏꯒꯁꯨ ꯄꯨꯜꯂꯒ ꯂꯥꯡꯕ ꯑꯗꯨꯝ ꯌꯥꯎꯔꯗꯕꯅꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯕꯁꯦ ꯌꯥꯝ ꯋꯥꯕꯅꯤ ꯅꯪꯅ ꯑꯩꯈꯣꯏꯒ ꯄꯨꯟꯗ꯭ꯔꯦꯅ ꯑꯩꯈꯣꯏ ꯂꯥꯟꯅ ꯈꯟꯕ ꯀꯩꯁꯨ ꯂꯩꯇꯦꯗ ꯏꯇꯥꯈꯩꯒ ꯑꯩꯈꯣꯏꯒꯁꯨ ꯍꯥꯏꯅꯔꯤꯅꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯁꯣꯏꯗꯅ ꯀꯥꯏꯅꯔꯝꯒꯅꯤꯅ ꯅꯪꯒꯤꯁꯨꯅꯦ ꯋꯥꯈꯜ ꯍꯦꯟꯅ ꯆꯥꯎꯊꯣꯛꯅꯕꯒꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤꯁꯦ ꯑꯗꯨꯝ ꯀꯥꯟꯗ ꯐꯖꯅ ꯄꯨꯜꯂꯒ ꯂꯣꯏꯔꯦ
ꯏꯇꯥꯅ ꯑꯩꯒꯤ ꯋꯥꯈꯜ ꯈꯪꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯩꯗꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯝꯂꯗ꯭ꯔꯅ ꯁꯤꯒ ꯈꯟꯕꯗ ꯋꯥꯔꯨꯔꯕꯅꯤ. ꯈꯟꯗꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯟꯖꯗꯦꯀꯣ. ꯐꯔꯦ ꯃꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ. ꯅꯪꯁꯨ ꯃꯣꯔꯣꯛ ꯐꯧꯔꯣ. ꯑꯩ ꯊꯤꯟꯗꯣꯛꯀꯦ. ꯌꯥꯔꯅꯤ ꯊꯤꯟꯗꯣꯛꯇ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯒꯦ. ꯀꯣꯟꯅ ꯐꯖꯅ ꯄꯨꯜꯂꯁꯤ. ꯆꯠꯂꯦꯀꯣ ꯏꯇꯥ. ꯅꯨꯡꯁꯤꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ. ꯊꯣꯏꯁꯤꯅ ꯃꯣꯔꯣꯛ ꯃꯌꯥꯝꯗꯨ ꯐꯧꯗꯣꯛꯄ ꯂꯣꯏꯔꯒ ꯃꯈꯨꯠꯇꯨ ꯐꯖꯅ ꯍꯥꯝꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯁꯂꯥꯏꯍꯦꯟꯅ ꯉꯔꯥꯡ ꯄꯤꯔꯒ ꯐꯤꯗꯨ ꯁꯨꯗꯣꯛꯅꯕ ꯃꯄꯥꯅ ꯄꯨꯊꯣꯔꯛꯏ. ꯃꯃꯥꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯏ. ꯕꯦꯝꯃ, ꯆꯥꯛ ꯂꯣꯏꯔꯦꯅꯦ. ꯐꯤ ꯑꯃꯨꯛ ꯁꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯆꯥꯛ ꯇꯣꯛꯂꯒ ꯁꯨꯔꯣ. ꯅꯄꯥꯗꯣ ꯆꯥꯛ ꯆꯥꯎꯔꯕꯅꯤ. ꯂꯥꯛꯑꯣ. ꯂꯥꯛꯑꯒꯦ ꯏꯃꯥ. ꯐꯤꯁꯦ ꯇꯤꯡꯁꯤꯜꯂꯝꯈꯤꯒꯦ ꯑꯗꯨꯒ ꯆꯪꯉꯒꯦ. ꯏꯃꯥ ꯆꯥꯕ ꯍꯧꯔꯝꯃꯣ. ꯂꯥꯛꯑꯣꯀꯣ. ꯏꯃꯥ ꯆꯪꯉꯦ. ꯊꯣꯏꯁꯤꯅ ꯐꯤ ꯇꯤꯡꯁꯤꯜꯂꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯈ꯭ꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯄꯥꯁꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ. ꯊꯣꯏꯁꯤꯅꯥꯒꯤ ꯃꯃꯥꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ. ꯊꯣꯏꯁꯤꯅ ꯊꯕꯛ ꯀꯣꯜ ꯂꯨꯈꯥꯛꯁꯤꯡꯗꯨ ꯐꯦꯡꯕ ꯂꯣꯏꯔꯒ ꯃꯄꯥꯟꯗ ꯐꯤ ꯇꯤꯡꯁꯤꯜꯂꯝꯕꯗꯨ ꯁꯨꯕ ꯊꯣꯛꯂꯛꯏ. ꯑꯗꯨꯕꯨ ꯃꯥꯅ ꯊꯣꯛꯂꯛꯄꯗꯗꯤ ꯐꯤꯗꯨ ꯃꯃꯥꯅ ꯁꯨꯔꯒ ꯐꯖꯅ ꯊꯥꯗꯣꯛꯂꯒ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯃꯥ, ꯑꯩꯅ ꯑꯗꯨꯝ ꯁꯨꯔꯁꯨ ꯌꯥꯕꯗꯨꯕꯨ ꯏꯃꯥ ꯋꯥꯅꯕ. ꯋꯥꯗꯦ. ꯐꯤ ꯑꯃꯈꯛꯁꯤ ꯁꯨꯕꯗ ꯋꯥꯔꯗꯤ ꯏꯃꯥꯗꯤ ꯃꯇꯝ ꯊꯥꯕ ꯌꯥꯔꯦꯗꯅ. ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ. ꯐꯤ ꯃꯆꯨꯝꯁꯦ ꯑꯩ ꯍꯩꯗꯣꯛꯑꯒꯦ. ꯃꯥꯡꯒꯣꯜꯗ ꯐꯝꯃꯨꯔ ꯆꯠꯂꯣ. ꯅꯠꯇꯦ, ꯅꯪꯒꯤ ꯐꯤꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ ꯋꯥꯅꯤ. ꯅꯪꯒꯤ ꯐꯤꯔꯣꯜꯗꯗꯤ ꯁꯨꯃꯥꯏꯅ ꯆꯥꯎꯕꯗꯤ ꯂꯩꯔꯝꯃꯣꯏꯗ. ꯉꯁꯥꯏꯗꯣ ꯏꯇꯥ ꯅꯨꯡꯁꯤꯗꯣ ꯂꯥꯛꯑꯝꯃꯦ. ꯑꯩꯅ ꯃꯣꯔꯣꯛ ꯃꯜꯂꯤꯉꯩꯗ ꯃꯥꯒꯤ ꯐꯤ ꯇꯨꯕꯒꯤ ꯀꯛꯅꯕ ꯐꯤꯅꯦꯅ ꯍꯥꯏꯔꯝꯕꯅꯦ. ꯑꯩꯁꯨ ꯃꯥꯒꯤ ꯐꯤ ꯇꯨꯕꯗꯣ ꯈꯔ ꯇꯝꯒꯦꯅ ꯍꯥꯏꯔꯨꯕ. ꯑꯗꯨꯗ ꯁꯤꯒꯤ ꯐꯤꯁꯦ ꯀꯛꯂꯒ ꯇꯨꯕ ꯇꯝꯃꯣꯅ ꯍꯥꯏꯔꯝꯕꯅꯦ. ꯅꯪꯕꯨ ꯍꯩꯒꯗ꯭ꯔꯅꯦ? ꯅꯇꯥ ꯍꯣꯏꯗ ꯆꯠꯂꯒ ꯇꯝꯕꯁꯨ ꯅꯠꯇꯕ. ꯏꯃꯥ, ꯆꯠꯇꯣꯏꯅꯤ. ꯑꯩ ꯏꯇꯥ ꯍꯣꯏꯗ ꯆꯠꯂꯒ ꯐꯤ ꯀꯛꯑꯒꯅꯦ ꯇꯨꯗꯣꯏꯅꯤ. ꯑꯩꯒꯤ ꯐꯤꯔꯣꯜ ꯈꯔ ꯊꯨꯞꯀꯗꯕ ꯂꯩꯍꯧꯔꯤꯕꯅꯤ. ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ. ꯏꯃꯥ, ꯃꯥꯡꯒꯣꯟꯗ ꯑꯗꯨꯝ ꯐꯝꯃꯨꯀꯣ. ꯍꯩ ꯆꯥꯅꯤꯡꯉꯁꯨ ꯍꯥꯏꯔꯛꯑꯣ. ꯑꯩ ꯍꯩ ꯍꯦꯛꯎꯗꯣꯏꯅꯤ. ꯅꯪꯅ ꯍꯩ ꯍꯥꯏꯔꯒ ꯎꯃꯪꯗ ꯄꯥꯟꯕ ꯍꯩꯀ꯭ꯔꯨꯗꯣ ꯊꯣꯛꯅ ꯍꯥꯎꯈ꯭ꯔꯕꯅꯤꯗ. ꯅꯪ ꯆꯠꯇꯧꯕꯒ ꯂꯩꯔꯗꯤꯅꯦ, ꯍꯩꯀ꯭ꯔꯨꯗꯣ ꯈꯔ ꯍꯦꯛꯂꯛꯑꯣ ꯏꯃꯥꯒꯤ. ꯊꯨꯝꯇ꯭ꯔꯤꯛ ꯊꯨꯝꯃꯒ ꯌꯥꯝ ꯍꯥꯎꯕꯅꯤꯅꯦ. ꯑꯩ ꯍꯣꯔꯦꯟ ꯆꯠꯇꯣꯏꯅꯤ. ꯑꯗꯨꯗꯤ ꯍꯦꯛꯂꯛꯑꯒꯦ. ꯊꯣꯏꯁꯤꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ. ꯃꯃꯥꯁꯨ ꯃꯥꯡꯒꯣꯜꯗ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯁꯤꯅ ꯃꯄꯥꯟꯗ ꯐꯧꯔꯤ ꯐꯤꯗꯨ ꯀꯪꯂꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯐꯤꯗꯨꯁꯨ ꯀꯪꯂꯒ ꯂꯩꯔꯝꯕꯗꯨꯗ ꯂꯧꯁꯤꯜꯂꯛꯏ. ꯊꯣꯏꯁꯤꯅ ꯎꯃꯪꯗ ꯆꯠꯅꯕ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯤ. ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯆꯝꯇꯛꯅ ꯀꯦꯁꯤꯜꯂꯤ. ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯡꯁꯦꯜ ꯌꯦꯡꯂꯝꯂꯒ ꯁꯂꯥꯏꯍꯟꯒꯤ ꯐꯤꯗꯨ ꯐꯖꯅ ꯊꯨꯞꯂꯒ ꯃꯃꯥꯗ ꯎꯃꯪꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯏ. ꯊꯣꯏꯁꯤꯅꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯎꯃꯪꯗꯨ ꯌꯧꯁꯤꯜꯂꯛꯂꯤ. ꯎꯃꯪꯒꯤ ꯀꯥꯐꯝ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ. ꯁꯂꯥꯏꯍꯦꯟ ꯊꯣꯏꯁꯤꯅꯥꯅ ꯂꯥꯛꯄꯒꯤ ꯁꯃꯤꯟ ꯐꯪꯕꯗꯨꯗ ꯐꯨꯠ ꯂꯥꯎꯅ ꯊꯣꯏꯁꯤꯅꯥꯒꯤ ꯃꯃꯥꯡꯗ ꯐꯥꯎꯗꯣꯔꯛꯏ. ꯏꯃꯥ, ꯀꯩꯅꯣ ꯏꯃꯥꯡꯁꯤꯗ ꯐꯨꯠ ꯂꯥꯎ ꯐꯥꯎꯗꯣꯔꯛꯏꯁꯤꯕꯣ? ꯈꯪꯗꯅ ꯁꯤꯔꯝꯃꯣꯏꯗ꯭ꯔꯥ? ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ, ꯉꯁꯤꯗꯤ ꯌꯥꯝ ꯀꯦꯊꯔꯒ ꯂꯥꯛꯏꯗ. ꯀꯅꯥ ꯎꯅꯒꯗꯧ ꯂꯩꯒꯦ? ꯅꯠꯇ꯭ꯔꯒ ꯑꯩ ꯎꯅꯕ ꯂꯥꯛꯏꯔꯣ? ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯁꯤꯅꯥ ꯀꯧꯖꯩ. ꯅꯪꯒꯤ ꯐꯤꯁꯦ ꯊꯤꯟꯕ ꯂꯥꯛꯄꯅꯤ. ꯀꯩꯅꯣ ꯑꯃꯨꯕ ꯐꯤꯔꯣꯜꯒ ꯁꯦꯠꯂꯝꯗ꯭ꯔꯦꯅ ꯉꯁꯤꯗꯤ? ꯅꯪꯁꯨ ꯑꯩ ꯂꯥꯛꯀꯅꯤ ꯈꯪꯕꯒꯤ ꯃꯀꯤ ꯁꯦꯝꯂꯒ ꯂꯩꯔꯝꯕ ꯃꯥꯜꯂꯤꯀꯣ. ꯃꯁꯤꯒꯤ ꯑꯈꯠꯄꯤ ꯂꯩꯁꯥꯕꯤꯁꯦ ꯏꯔꯥꯡꯒ ꯇꯧꯁꯤꯜꯂꯛꯏꯅꯤ. ꯑꯩꯅ ꯁꯦꯠꯅꯤꯡ ꯃꯆꯨ ꯁꯦꯠꯀꯅꯤ. ꯍꯌꯦꯡꯅ ꯃꯆꯨ ꯑꯃꯨꯛ ꯁꯦꯠꯂꯒ ꯂꯩꯔꯝꯒꯦ ꯌꯦꯡꯉꯣ. ꯍꯌꯦꯡꯁꯨ ꯂꯥꯛꯑꯣ ꯍꯥꯏꯔꯣ? ꯂꯥꯛꯄ ꯋꯥꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯑꯩ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯔꯣ? ꯊꯣꯏꯁꯤꯅꯥ ꯁꯂꯥꯏꯍꯦꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ. ꯁꯂꯥꯏꯍꯦꯟꯁꯨ ꯃꯥꯅ ꯉꯥꯡꯊꯣꯛꯂꯨꯔꯤꯕ ꯋꯥꯗꯨ ꯀꯣꯟꯅ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯒ ꯊꯣꯏꯁꯤꯅꯥꯗꯒꯤ ꯐꯤꯗꯨ ꯇꯥꯞ ꯂꯥꯎꯅ ꯃꯨꯜꯂꯤ. ꯐꯤ ꯄꯤꯕ ꯂꯥꯛꯄꯅꯦ ꯍꯥꯏꯔꯒ ꯁꯨꯝ ꯄꯥꯏꯁꯤꯜꯂ ꯊꯝꯃꯤꯗꯣ ꯀꯩꯒꯤꯅꯣ? ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯐꯤꯁꯦ? ꯁꯨꯝ ꯂꯦꯞꯄ ꯂꯩꯔꯒꯦ ꯍꯥꯏꯔꯣ? ꯑꯩ ꯆꯪꯉꯦꯀꯣ. ꯑꯩ ꯑꯁꯣꯝꯗ ꯎ ꯃꯌꯥꯝ ꯍꯧꯕꯗꯣ ꯑꯗꯣꯝꯗ ꯍꯩꯀ꯭ꯔꯨ ꯍꯦꯛꯄ ꯆꯪꯂꯨꯒꯦ ꯇꯧꯕꯅꯦ. ꯍꯩ ꯆꯥꯅꯤꯡꯉꯤꯔꯣ? ꯂꯥꯝ ꯐꯪꯒꯗ꯭ꯔꯅꯦ? ꯐꯪꯉꯣꯏ. ꯈꯨꯅꯦꯝꯗꯨꯒꯕ ꯂꯥꯛꯑꯣ, ꯑꯩ ꯍꯦꯛꯄꯤꯒꯦ. ꯁꯂꯥꯏꯍꯦꯟ ꯊꯣꯏꯁꯤꯅꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯅꯤꯡꯕ ꯐꯥꯎꯔꯝꯃꯤ. ꯍꯩꯀ꯭ꯔꯨ ꯍꯧꯕ ꯃꯗꯣꯝꯗ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄ ꯍꯧꯏ. ꯊꯣꯏꯁꯤꯅꯥꯁꯨ ꯇꯨꯡꯗ ꯇꯞꯅ ꯏꯟꯅꯔꯛꯏ. ꯁꯂꯥꯏꯍꯦꯟ, ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯈꯤꯕ ꯃꯐꯝꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨ ꯁꯥꯟꯅꯈꯤ ꯃꯌꯥꯝꯗꯣ ꯇꯁꯦꯡꯅ ꯀꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ? ꯀꯔꯤꯕ? ꯀꯩꯁꯨ ꯍꯥꯏꯗꯦ. ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤꯗꯣ ꯁꯤꯗꯕꯨ ꯂꯩꯔꯦ. ꯌꯥꯝ ꯋꯥꯡꯉꯤ ꯁꯤꯗꯤ. ꯀꯃꯥꯏ ꯇꯧꯅꯤ? ꯀꯃꯥꯏ ꯍꯦꯛꯇꯣꯏꯕ? ꯁꯂꯥꯏꯍꯦꯟꯗꯨ ꯃꯈꯨꯠꯇꯒꯤ ꯍꯩ ꯍꯥꯞꯅꯕ ꯄꯣꯂꯥꯡ ꯑꯃ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯋꯥꯡꯂꯕ ꯄꯥꯝꯕꯤꯗꯨꯗ
ꯐꯖꯅ ꯄꯥꯜꯂꯤꯕ ꯍꯩꯀ꯭ꯔꯨꯁꯤꯡꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯈꯠꯂꯛꯇꯨꯅ ꯐꯖ ꯍꯩꯀ꯭ꯔꯨ ꯈꯜꯂꯒ ꯍꯦꯛꯂꯝꯃꯤ꯫ ꯊꯣꯏꯁꯅ ꯁꯂꯥꯏꯍꯦꯟꯒꯤ ꯏꯉꯥꯎ ꯉꯥꯎꯕ ꯄꯨꯝꯅꯧ ꯃꯇꯧꯁꯤ ꯎꯕꯗ ꯊꯃꯣꯏꯗ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯂꯥꯏꯍꯦꯟꯗ ꯋꯥꯔꯤ ꯁꯥꯔꯨꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯅꯤꯡꯁꯤꯡꯕꯤꯔꯣꯏ ꯈꯜꯂꯨꯕꯗ ꯋꯥꯈꯜꯗꯨ ꯈꯤꯇꯪ ꯋꯥꯖꯩ꯫ ꯁꯂꯥꯏꯍꯦꯟ ꯄꯣꯂꯥꯡꯗꯨꯃ ꯄꯤꯛ ꯊꯟꯅ ꯍꯩꯀ꯭ꯔꯨ ꯍꯦꯛꯂꯒ ꯃꯈꯥ ꯇꯝꯅ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ "ꯑꯣꯏ, ꯀꯩꯅꯣ ꯃꯪꯗ ꯂꯩꯗꯨꯕꯣ? ꯁꯤ ꯅꯪꯒꯤ ꯍꯩꯀ꯭ꯔꯨ." "ꯀꯩꯅꯣ ꯍꯩꯀ꯭ꯔꯨ ꯃꯌꯥꯝꯁꯤꯗꯤ? ꯀꯅꯥꯅ ꯆꯥꯗꯣꯏꯅꯣ ꯁꯤꯕꯣ? ꯌꯥꯝꯃꯜꯂꯦ. ꯏꯃꯥ ꯃꯊꯟꯇ ꯆꯥꯕꯅꯤ, ꯉꯝꯃꯣꯏ ꯁꯤꯗꯤ. ꯎꯃꯪꯗ ꯄꯥꯟꯕ ꯍꯩꯀ꯭ꯔꯨꯁꯦ ꯂꯣꯏꯅ ꯍꯦꯛꯇꯣꯔꯦꯅ ꯏꯃꯥꯅ ꯎꯃꯪꯗ ꯆꯠꯀꯦ ꯌꯥꯔꯣꯏ ꯁꯤꯗꯤ." ꯁꯂꯥꯏꯍꯦꯟ ꯊꯣꯏꯁꯅꯥꯅ ꯏꯃꯥꯅ ꯎꯃꯪꯗ ꯆꯠꯀꯦ ꯌꯥꯔꯛꯂꯣꯏ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯣꯛꯂꯝꯕꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ ꯍꯟꯖꯤꯟꯈꯤ꯫ ꯃꯁꯥꯅ ꯀꯔꯤꯅꯣ ꯈꯪꯖꯗꯅ ꯊꯣꯏꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯊꯣꯏ, ꯅꯈꯣꯏ ꯏꯃꯥꯅ ꯎꯃꯪꯁꯤ ꯂꯥꯛꯄ ꯌꯥꯗ꯭ꯔꯁꯨ ꯅꯪ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯒ ꯆꯦꯜꯂꯧꯀꯣ꯫ ꯑꯩ ꯃꯐꯝꯁꯤꯗ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯒꯦ꯫ ꯅꯪꯅ ꯏꯉꯥꯎ ꯉꯥꯎꯅ ꯑꯩꯒꯤ ꯅꯥꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕꯗꯨ ꯌꯦꯡꯖꯔꯒ ꯑꯩ ꯄꯣꯊꯥꯖꯔꯤꯕꯅꯤ꯫ ꯅꯈꯣꯏ ꯏꯃꯥꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯊꯝꯂꯕꯁꯨ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ꯫ ꯑꯊꯦꯡꯕ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯗ ꯅꯪ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯣ." ꯁꯂꯥꯏꯍꯦꯟ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯞꯅ ꯇꯥꯔꯛꯏ꯫ ꯊꯣꯏꯁꯅ ꯁꯂꯥꯏꯍꯦꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯡꯉꯛ ꯉꯛꯂꯒ ꯃꯄꯤꯔꯥ ꯆꯦꯟꯗꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯃꯃꯥꯡꯗ ꯁꯂꯥꯏꯍꯦꯟꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯊꯣꯏꯁꯅ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯃꯥꯒꯤ ꯁꯂꯥꯏꯍꯦꯟꯗꯨꯅꯤ ꯈꯟꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯁꯂꯥꯏꯍꯦꯟꯗꯤ ꯋꯥꯈꯜ ꯏꯇꯥ ꯇꯥꯖꯗꯦ꯫ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨ ꯃꯈꯨꯠꯅ ꯇꯞꯅ ꯅꯥꯟꯗꯨꯅ ꯌꯦꯡꯖꯩ꯫ "ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ, ꯀꯩꯒꯤꯅꯣ ꯑꯩꯅ ꯄꯤ ꯇꯥꯔꯤꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ? ꯑꯗꯨꯒ ꯅꯪꯅ ꯀꯞꯂꯤꯗꯨꯅ ꯀꯩꯒꯤ? ꯑꯩ ꯋꯥꯈꯜ ꯑꯝꯇ ꯇꯥꯗ꯭ꯔꯦ꯫ ꯅꯪꯅ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯈꯪꯉꯗꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯑꯝꯇ ꯂꯤꯕꯤꯌꯨꯕ꯫ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯂꯥꯡꯇꯛꯅꯩ꯫ ꯑꯩꯒꯤ ꯃꯤꯠꯇꯁꯨ ꯅꯪꯅ ꯀꯞꯄ ꯁꯛꯇꯝꯕꯨ, ꯅꯪꯒꯤ ꯁꯛꯇꯝ ꯑꯗꯨꯗꯕꯨ ꯊꯠꯇꯅ ꯎꯏ꯫ ꯅꯪꯒꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯅꯣ? ꯌꯥꯔꯗꯤ ꯋꯥ ꯑꯝꯇ ꯂꯣꯠꯇꯅ ꯑꯩꯉꯣꯟꯗ ꯐꯖꯅ ꯂꯤꯌꯨꯕ." "ꯁꯂꯥꯏꯍꯦꯟ, ꯅꯪ ꯇꯁꯦꯡꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯕꯣ? ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯖꯔꯛꯄꯅꯤ꯫ ꯈꯪꯍꯧꯗꯅ ꯅꯪꯅ ꯅꯁꯛ ꯅꯑꯣꯡ ꯍꯣꯡꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯤꯗꯁꯨ ꯑꯩ ꯌꯥꯝ ꯍꯔꯥꯎꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯔꯝꯗ ꯃꯆꯦꯠ ꯑꯃꯐꯥꯎ ꯅꯤꯡꯁꯤꯡꯕꯤꯔꯝꯗꯕꯁꯦ ꯑꯩ ꯅꯪꯕꯨꯗꯤ ꯈꯔ ꯋꯥꯔꯧꯏ." ꯊꯣꯏꯁꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯃꯤꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯁꯂꯥꯏꯍꯦꯟ ꯇꯥꯔꯛꯂꯤꯕ ꯊꯣꯏꯁꯅꯥꯒꯤ ꯄꯤꯗꯨ ꯇꯩꯊꯣꯛꯀꯦ ꯍꯥꯏꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯊꯧꯗꯣꯛ ꯑꯃ ꯎꯔꯛꯏ꯫ ꯊꯣꯏꯁꯅꯥꯅ ꯀꯞꯄ ꯎꯕꯗ ꯃꯈꯨꯠꯃꯛꯅ ꯇꯩꯊꯣꯛꯅꯤꯡꯂꯕꯁꯨ ꯇꯩꯊꯣꯛꯄ ꯐꯪꯖꯈꯤꯗꯦ꯫ ꯈꯨꯗꯨꯝ ꯇꯥꯗꯨꯅ ꯆꯦꯅ ꯈꯪꯖꯈꯤꯕ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯃꯥꯒꯤ ꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯒ ꯃꯥꯕꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ꯫ ꯃꯇꯝꯗꯨꯗ ꯁꯂꯥꯏꯍꯦꯟꯅ ꯊꯣꯏꯁꯅꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯅꯤꯡꯂꯕꯁꯨ ꯉꯝꯈꯤꯗꯕ ꯀꯌꯥꯗꯨ ꯃꯃꯤꯠꯇ ꯂꯣꯏꯅ ꯎꯔꯛꯏ꯫ ꯁꯂꯥꯏꯍꯦꯟ ꯊꯥꯡꯒꯜꯂꯝꯕ ꯃꯈꯨꯠꯇꯨ ꯈꯤꯇꯪ ꯊꯥꯡꯊꯔꯒ ꯋꯥꯈꯜ ꯑꯃꯗ ꯑꯃꯨꯛ ꯃꯪꯂꯒ ꯂꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯨꯔꯥꯛꯁꯤꯡꯗꯨ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯊꯣꯏꯁꯅꯥꯒꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯅꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯄꯤꯔꯣ꯫ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯄꯤꯁꯦ ꯍꯦꯛ ꯇꯩꯊꯣꯛꯄ ꯃꯇꯝꯗ ꯃꯃꯥꯡ ꯄꯣꯛꯀꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯀꯅꯤ." ꯀꯨꯔꯥꯛꯁꯤꯡꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯂꯥꯏꯍꯦꯟ ꯄꯟꯊꯕ ꯇꯧꯗꯅ ꯃꯈꯨꯠꯇꯨ ꯊꯣꯏꯁꯅꯥꯒꯤ ꯃꯄꯤꯗꯨ ꯊꯥꯡꯒꯠꯇꯨꯅ ꯇꯩꯊꯣꯔꯛꯏ꯫ ꯊꯣꯏꯁꯅꯥꯗꯨ ꯃꯃꯤꯠ ꯂꯪꯊꯣꯛꯂꯒ ꯁꯂꯥꯏꯍꯦꯟꯗ ꯌꯦꯡꯂꯛꯏ꯫ ꯃꯃꯥꯡꯗ ꯁꯂꯥꯏꯍꯦꯟꯅ ꯃꯥꯡꯈꯤꯕꯒꯨꯝꯅ ꯍꯧꯖꯤꯛꯁꯨ ꯃꯥꯡꯈꯤꯗ꯭ꯔꯥ ꯈꯟꯅ ꯄꯥꯈꯠꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯣꯝꯗ ꯁꯂꯥꯏꯍꯦꯟ ꯇꯞꯅ ꯇꯞꯅ ꯃꯃꯥꯡ ꯄꯣꯛꯀꯤ ꯋꯥꯔꯤꯁꯤꯡꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯣꯏꯁꯅꯥꯒ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ, ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯁꯥꯈꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯁꯂꯥꯏꯍꯦꯟ ꯅꯣꯛꯐꯦ ꯇꯧꯔꯒ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯊꯣꯏ, ꯂꯥꯛꯑꯣ, ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥ ꯊꯦꯡꯕ ꯌꯥꯔꯅꯤ." "ꯅꯠꯇꯦ ꯁꯂꯥꯏꯍꯦꯟ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ." ꯊꯣꯏꯁꯅꯥꯅ ꯁꯂꯥꯏꯍꯦꯟꯕꯨ ꯃꯥꯡꯈꯤꯅꯤ ꯈꯟꯖꯗꯨꯅ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯂꯥꯏꯍꯦꯟꯗ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯊꯣꯏꯁꯅꯥꯗꯨ ꯀꯞꯄ ꯌꯥꯕ ꯀꯞꯄꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯁꯂꯥꯏꯍꯦꯟꯁꯨ ꯆꯞ ꯌꯨꯡꯂꯒ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯊꯣꯏꯁꯅꯥ ꯉꯛꯅ ꯁꯂꯥꯏꯍꯦꯟꯒꯤ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯒ ꯑꯃꯨꯛ ꯌꯦꯡ, ꯇꯨꯡꯗ ꯑꯃꯨꯛ ꯌꯦꯡ, ꯃꯃꯥꯏꯗ ꯑꯃꯨꯛ ꯌꯦꯡ, ꯃꯁꯝꯗ ꯑꯃꯨꯛ ꯄꯥꯏ, ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯩꯔꯤ꯫ "ꯀꯔꯤꯅꯣ ꯏꯔꯥꯡ ꯇꯧꯕꯤ ꯂꯩꯁꯥꯕꯤ, ꯀꯣꯏꯌꯦꯡ ꯌꯦꯡꯉꯤꯗꯨꯕꯣ? ꯑꯩꯁꯦ ꯌꯥꯝ ꯃꯥꯡꯍꯟꯅꯤꯡꯕꯩ ꯋꯥꯔꯣ? ꯃꯥꯡꯈ꯭ꯔꯣꯔꯕ ꯍꯧꯖꯤꯛ?" "ꯃꯥꯡꯈꯤꯅꯣ, ꯑꯩꯗꯤ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯣꯟꯈ꯭ꯔꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯃꯃꯥꯡꯗ ꯃꯥꯡꯈꯤꯕꯒꯨꯝꯅ ꯍꯟꯗꯛꯇꯤ ꯃꯥꯡꯈ꯭ꯔꯅꯨ, ꯑꯩ ꯌꯥꯝ ꯋꯥꯏ꯫ ꯉꯥꯏꯕꯒꯤ ꯑꯋꯥꯕꯁꯦ ꯉꯥꯏꯔꯤꯕ ꯃꯤꯁꯛꯇꯨꯅꯇ ꯈꯪꯒꯅꯤ." "ꯑꯗꯨꯗꯤ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯅꯨꯗꯅ, ꯎꯃꯪꯁꯤꯗ ꯋꯥꯏ ꯁꯤꯠꯄꯤ ꯑꯣꯏꯅ ꯂꯩꯔꯣ꯫
ꯌꯥꯔꯤꯕꯉꯣ ꯀꯨꯏꯅꯒ ꯂꯩꯖꯔꯣꯏ ꯅꯪꯒꯤ ꯎꯃꯪꯁꯤꯗ ꯀꯥꯏꯅꯣ ꯍꯩꯀ꯭ꯔꯨꯗ ꯄꯤꯔꯛꯑꯣ ꯀꯩꯅꯣ ꯏꯅꯦꯝꯕꯣꯛꯇ ꯍꯩꯀ꯭ꯔꯨꯁꯦ ꯑꯩꯅ ꯍꯦꯛꯄꯅꯦ ꯑꯩꯅ ꯄꯤꯗꯧꯅꯤ ꯀꯩꯅꯣ ꯀꯨꯔꯥꯛꯁꯤꯡ ꯅꯈꯣꯏꯅ ꯑꯩꯒꯤ ꯄꯤꯖꯣꯜꯁꯦ ꯃꯣꯏ ꯇꯥꯏꯕꯪ ꯃꯤꯒꯨꯝꯅ ꯁꯦꯠꯄ ꯌꯥꯔꯣꯏ ꯍꯥꯏꯈꯤꯕꯗꯨ ꯁꯦꯡꯉꯕ꯭ꯔꯣ ꯏꯅꯤꯡꯊꯧꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯂꯣꯏ ꯅꯤꯡꯁꯤꯡꯂꯛꯂꯕꯅꯤꯅ ꯇꯥꯏꯕꯪ ꯃꯤ ꯃꯈꯣꯏꯒꯨꯝꯅ ꯁꯦꯠꯄ ꯆꯥꯕ ꯌꯥꯔꯅꯤ ꯂꯥꯏꯔꯦꯝꯂꯦꯟꯒꯤ ꯏꯅꯤꯡꯊꯧꯒ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯛꯄ ꯉꯝꯕ ꯊꯣꯛꯂꯕꯗꯤ ꯃꯇꯝꯗꯨꯗ ꯏꯅꯤꯡꯊꯧꯅ ꯑꯣꯏꯅꯤꯡꯂꯤꯕ ꯇꯥꯏꯕꯪ ꯃꯤꯗꯣ ꯃꯈꯣꯏꯒꯨꯝꯅ ꯍꯤꯡꯕ ꯌꯥꯒꯅꯤ ꯑꯩꯁꯤ ꯂꯥꯏꯕꯛ ꯐꯕ ꯂꯥꯏꯔꯦꯝꯂꯦꯟꯒꯤ ꯏꯅꯤꯡꯊꯧꯅ ꯆꯥꯟꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ ꯋꯥꯔꯤꯁꯤꯡꯁꯦ ꯅꯤꯡꯁꯤꯡꯂꯝꯗ꯭ꯔꯗꯤ ꯀꯌꯥꯗ ꯋꯥꯅ ꯂꯩꯔꯝꯗꯣꯏꯅꯤ ꯌꯦꯡꯉꯣ ꯇꯥꯁꯜꯂꯥꯏꯍꯦꯟ ꯀꯩꯅꯣ ꯅꯊꯟꯇ ꯃꯨꯔꯨ ꯁꯣꯜꯂꯤꯗꯨꯕꯣ ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ ꯅꯍꯥꯟꯃꯨꯛꯅ ꯋꯥꯒꯁꯦ ꯑꯝꯇ ꯉꯥꯡꯗꯈꯩ ꯌꯥꯝ ꯂꯦꯝꯊꯣꯛꯂꯒ ꯂꯩꯕ ꯍꯧꯖꯤꯛꯅ ꯌꯥꯝ ꯆꯒꯠꯅꯩ ꯋꯥ ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯩꯔꯅꯨꯅꯦ ꯏꯅꯦꯝꯄꯣꯛꯀꯤ ꯍꯩꯀ꯭ꯔꯨ ꯊꯤꯟꯕ ꯆꯠꯂꯗꯧꯅꯤ ꯂꯩꯍꯧꯈꯤꯗ꯭ꯔꯣ ꯅꯪꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯕꯨꯠ ꯌꯥꯝ ꯂꯩꯕꯅꯤꯀꯣ ꯁ꯭ꯋꯥꯏꯁꯦ ꯑꯃꯨꯛ ꯇꯥꯟꯅꯖꯔꯛꯁꯅꯤ ꯁꯂꯥꯏꯍꯦꯟꯗꯨ ꯈꯔ ꯊꯨꯅꯒ ꯆꯠꯂꯤ ꯊꯣꯏꯁꯅꯥꯁꯨ ꯄ꯭ꯔꯞ ꯇꯨꯡꯗ ꯏꯅꯔꯛꯏ ꯎꯃꯪꯗꯨꯗ ꯁꯨꯝ ꯀꯨꯝꯊꯔꯛꯄꯗ ꯁꯂꯥꯏꯍꯦꯟꯗꯨ ꯃꯊꯟꯇ ꯐꯤꯖꯣꯜ ꯑꯃꯗꯤ ꯁꯝꯀꯛꯇꯨ ꯍꯣꯡꯂꯛꯂꯝꯃꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯁꯝꯀꯛ ꯐꯤꯖꯦꯠ ꯁꯦꯠꯂꯛꯏ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯤ ꯑꯎꯕ ꯂꯩꯁꯥꯕꯤꯈꯩꯅ ꯃꯤꯐꯝꯗꯤ ꯍꯣꯡꯅꯤꯡꯂꯔꯣꯏ ꯊꯣꯏꯁꯅꯥ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯅ ꯑꯣꯟꯊꯣꯔꯛꯄꯗ ꯁꯂꯥꯏꯍꯦꯟꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯗꯨꯅ ꯂꯩ ꯅꯌꯥꯗꯨꯝ ꯁꯤꯜꯂꯣ ꯀꯥꯡ ꯆꯪꯗꯧꯔꯦ ꯁꯤ ꯈꯨꯠꯁꯤ ꯆꯃꯣꯁꯦ ꯅꯈꯣꯏ ꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗ ꯆꯠꯂꯗꯧꯅꯤ ꯀꯩꯅꯣ ꯑꯩꯁꯦ ꯑꯁꯦꯡꯕꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯗꯣꯏꯔꯣ ꯈꯨꯠꯁꯤ ꯁꯣꯛꯄꯗ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯭ꯔꯣ ꯑꯁ ꯅꯪꯅꯦ ꯉꯥꯡꯗ꯭ꯔ ꯑꯗꯨꯝ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯅꯨꯄꯤꯅꯦꯅ ꯄꯪꯉꯤꯔ ꯁꯤꯡꯉꯤꯔ ꯋꯥꯈꯜꯒꯤ ꯇꯥꯗꯦ ꯋꯥꯅꯤ ꯍꯥꯟꯅꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯩꯅꯣ ꯋꯥꯅꯤꯗ ꯉꯥꯏꯈꯣ ꯆꯠꯃꯤꯟꯅꯁꯤ ꯏꯃꯥꯒ ꯄꯥꯕꯒꯗ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯏꯕꯣ ꯉꯥꯏꯈꯣ ꯍꯥꯏꯒ ꯁꯨꯝ ꯀꯟꯅ ꯆꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯑꯣꯏꯗꯤ ꯊꯨꯅ ꯆꯠꯇꯤꯌꯦ ꯅꯪꯅ ꯅꯈꯣꯡꯗꯨ ꯇꯦꯟꯕꯒꯤ ꯈꯣꯡꯀꯥꯞꯇꯣ ꯃꯆꯥ ꯊꯥꯡꯕ ꯑꯗꯨꯏꯅꯤ ꯅꯣꯏ ꯏꯃꯥ ꯍꯣꯏꯅꯁꯨ ꯑꯩꯕꯨ ꯌꯥꯅꯤ ꯈꯪꯉꯤꯗ ꯌꯥꯔꯛꯇ꯭ꯔꯒꯅ ꯃꯆꯥꯅꯨꯄꯤꯁꯦ ꯐꯥꯔ ꯄꯨꯈ꯭ꯔꯦꯗꯅ ꯅꯪꯅꯗ ꯐꯖꯅ ꯍꯥꯏꯌꯨ ꯎꯃꯪꯗ ꯍꯥꯟꯅ ꯁꯥꯟꯅꯃꯤꯟꯅꯕ ꯅꯃꯥꯟꯅꯕꯗꯨꯅꯦꯅ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯏꯇꯥ ꯅꯨꯡꯁꯤ ꯍꯣꯏꯗꯁꯨ ꯁꯛꯇꯥꯛꯂꯒꯦ ꯉꯁꯤꯗꯤ ꯂꯥꯛꯑꯣ ꯊꯣꯏꯁꯅꯥ ꯏꯔꯥꯡ ꯂꯥꯡꯅ ꯁꯂꯥꯏꯍꯟꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯠꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯥꯈꯪ ꯂꯩꯁꯥ ꯅꯍꯥ ꯑꯍꯜ ꯊꯣꯛꯅꯔꯛꯄ ꯃꯇꯝꯅꯤ ꯊꯣꯏꯁꯅꯥꯅ ꯁꯂꯥꯏꯍꯟꯒ ꯂꯥꯛꯃꯤꯟꯅꯕꯗꯨ ꯎꯕꯗ ꯂꯩꯁꯥꯕꯤ ꯈꯔꯗꯤ ꯃꯌꯥ ꯀꯥꯔꯒ ꯁꯂꯥꯏꯍꯟꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯅꯥꯀꯟꯗ ꯊꯣꯏꯁꯅꯥꯕꯨ ꯂꯨꯝꯖꯕ ꯄꯥꯈꯪꯁꯤꯡꯁꯨ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯃꯉꯥꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯊꯣꯏꯁꯅꯥꯒ ꯁꯂꯥꯏꯍꯟꯒ ꯂꯥꯛꯄ ꯎꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯏꯇꯥꯎ ꯃꯉꯥꯜ ꯊꯣꯏꯁꯅꯥꯒ ꯂꯥꯛꯃꯤꯟꯅꯩꯁꯦ ꯃꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯣꯏꯔꯖꯥꯠꯂꯣ ꯅꯪꯁꯨ ꯄꯥꯡꯃꯟꯗꯕ ꯍꯥꯏꯗꯨꯅꯤꯗꯣ ꯍꯥꯟꯅ ꯀꯣꯛ ꯐꯣꯡꯗꯣꯛꯄ ꯌꯥꯕꯁꯦ ꯑꯩꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯑꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯄꯥꯁꯤꯒꯤ ꯅꯨꯡꯁꯤꯕꯅ ꯌꯣꯝꯗꯨꯅ ꯂꯩꯈꯤꯕꯅ ꯑꯣꯏꯔꯣꯏꯗꯕ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯊꯨꯡꯖꯈꯤꯕꯁꯤꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ ꯀꯥꯟꯗꯤ ꯂꯥꯛꯑꯣ ꯁꯟ ꯄꯨꯜꯂꯝꯕꯁꯤꯡꯗꯣ ꯑꯝꯇ ꯂꯧꯁꯤꯜꯂꯨꯁꯤ ꯂꯥꯛꯑꯣ ꯃꯉꯥꯜ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯅꯕ ꯍꯥꯏꯗꯅ ꯁꯟ ꯄꯨꯟꯐꯝ ꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯇꯨꯡ ꯑꯣꯟꯊꯣꯔꯛꯂꯒ ꯊꯣꯏꯁꯅꯥꯅ ꯁꯂꯥꯏꯍꯟꯒ ꯆꯠꯈꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯖꯩ ꯑꯗꯨꯒ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯩ ꯊꯣꯏꯁꯅꯥ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯅ ꯅꯐꯝꯗ ꯌꯦꯠꯀꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨꯗꯦ ꯅꯪꯅ ꯍꯔꯥꯎꯅ ꯅꯣꯛ ꯂꯩꯈꯤꯕꯗꯨ ꯎꯔꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯁꯛꯂꯒꯦ ꯃꯉꯥꯜ ꯃꯄꯤ ꯔꯥꯆꯦꯜꯂꯩ ꯑꯗꯨꯕꯨ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯃꯄꯤꯗꯨ ꯐꯥꯖꯤꯟꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗ ꯁꯂꯥꯏꯍꯟꯒ ꯊꯣꯏꯁꯅꯥꯒꯁꯨ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ ꯃꯃꯥꯅ ꯃꯣꯔꯣꯛ ꯍꯧꯔꯤꯕꯁꯤꯡꯗꯨ ꯂꯧꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯃꯄꯥꯅ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯂꯒ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯊꯣꯡꯒꯥꯜꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯆꯪꯃꯤꯟꯅꯔꯛꯄꯗꯨ ꯎꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯇꯧꯔꯝꯕ ꯃꯊꯧꯁꯤꯡꯗꯨ ꯂꯦꯞꯂꯒ ꯃꯆꯥꯗ ꯌꯦꯡꯂꯛꯏ ꯏꯃꯥ ꯕꯥꯕꯥ ꯃꯥ ꯁꯂꯥꯏꯍꯦꯟ ꯑꯩꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯎꯃꯪꯗ ꯁꯥꯟꯅꯈꯤꯕ ꯏꯃꯥꯟꯅꯕꯗꯨꯅꯤ ꯑꯣ ꯏꯕꯨꯡꯉꯣꯁꯤꯒ ꯑꯣꯏꯔꯦ ꯏꯆꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯩ ꯍꯥꯏꯔꯤꯁꯤꯗꯤ ꯏꯕꯨꯡꯉꯣ ꯆꯪꯉꯧ ꯂꯥꯎ ꯃꯪꯒꯣꯜꯁꯤꯗꯅꯦ ꯂꯥꯎ ꯁꯤꯗ ꯐꯝꯃꯣ ꯃꯄꯥ ꯏꯃꯨꯡꯗꯒꯤ ꯃꯣꯔꯥ ꯄꯨꯊꯣꯔꯛꯑꯣ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕ ꯂꯥꯛꯏꯁꯦ ꯆꯝꯅ ꯂꯥꯛꯄꯗꯤ ꯑꯣꯏꯔꯝꯃꯣꯏꯅꯤ ꯅꯪꯕꯣ ꯍꯣꯏ ꯑꯩ ꯆꯪꯂꯒ ꯂꯧꯊꯣꯛꯈꯤꯒꯦ ꯏꯆꯥꯗꯤ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤ ꯏꯃꯥ ꯄꯥꯕꯗꯤ ꯁꯨꯅ ꯂꯩꯔꯤꯀꯣ ꯏꯃꯥ ꯄꯥꯕ ꯂꯩꯈꯤꯗ꯭ꯔꯦ ꯏꯊꯟꯗ ꯂꯩꯖꯩ ꯎꯃꯪꯗ ꯑꯩꯒꯤ ꯌꯨꯝ ꯁꯥꯔꯒ ꯐꯖꯅ ꯂꯩꯖꯩ
ꯀꯔꯤꯑꯕ? ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯟꯗꯛꯇ ꯅꯧꯅ ꯌꯨꯝ ꯍꯣꯡꯂꯛꯄ ꯎꯃꯪꯗ ꯌꯨꯝ ꯐꯖꯅ ꯁꯥꯔꯒ ꯂꯩꯔꯒꯦ ꯈꯜꯂꯤ, ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤ ꯉꯥꯛꯄ ꯑꯣꯏꯅ꯫ ꯏꯃꯥ, ꯁꯂꯥꯏꯍꯦꯟꯁꯦ ꯑꯩꯈꯣꯏ ꯈꯨꯜ ꯑꯃꯗꯤ ꯎꯃꯪꯗꯣ ꯉꯥꯛꯄ ꯌꯥꯝ ꯄꯥꯝꯖꯕꯅꯤ꯫ ꯃꯐꯝꯁꯤꯗ ꯍꯧꯔꯤꯕ ꯂꯩ ꯑꯅꯧꯕ ꯍꯩꯔꯥꯁꯤꯡꯗꯣ ꯃꯥꯅ ꯂꯣꯏꯅ ꯊꯥꯔꯤꯅꯤ꯫ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂ ꯂꯣꯏꯔꯦ꯫ ꯁꯂꯥꯏꯍꯦꯟꯗꯨ ꯊꯣꯏꯁꯅꯥꯒꯤ ꯃꯃꯥꯗ ꯍꯩꯀ꯭ꯔꯨ ꯄꯣꯂꯥꯡꯗꯨ ꯄꯤꯁꯤꯜꯂꯤ꯫ ꯃꯃꯥꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯥꯗꯅ ꯃꯪꯂꯒ ꯂꯩꯕꯗꯨ ꯀꯥꯎꯊꯣꯛꯂꯒ ꯄꯤꯔꯛꯂꯤꯕ ꯍꯩꯀ꯭ꯔꯨꯗꯨ ꯅꯣꯛꯂꯒ ꯂꯧꯁꯤꯜꯂꯤ꯫ ꯏꯃꯨꯡꯗꯒꯤ ꯃꯄꯥꯁꯨ ꯃꯈꯣꯏꯅ ꯐꯝꯅꯕ ꯃꯣꯔꯥ ꯐꯛ ꯃꯆꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯁꯂꯥꯏꯍꯦꯟ ꯊꯣꯏꯁꯅꯥ ꯍꯣꯏꯗ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯝꯅ ꯅꯨꯡꯁꯤꯅꯕꯗꯨ ꯎꯕꯗ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯐꯥꯎ ꯂꯦꯞꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯎꯃꯪꯗ ꯁꯂꯥꯏꯍꯦꯟꯗꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯖꯣꯜꯗꯨ ꯁꯦꯠꯂꯒ ꯊꯣꯏꯁꯅꯥꯕꯨ ꯂꯥꯛꯄ ꯉꯥꯏꯖꯩ꯫ ꯊꯣꯏꯁꯅꯥꯅ ꯃꯃꯥ ꯃꯄꯥ ꯈꯪꯍꯟꯗꯅ ꯇꯨꯃꯤꯟꯅ ꯎꯃꯪꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯁꯂꯥꯏꯍꯦꯟ ꯅꯣꯛꯂꯒ ꯊꯣꯏꯁꯅꯥ ꯂꯥꯛꯄꯗꯨꯗ ꯆꯪꯂꯛꯏ꯫ ꯁꯂꯥꯏꯍꯦꯟꯅ ꯊꯣꯏꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯃꯊꯛꯇ ꯄꯥꯏꯈꯠꯂꯛꯏ꯫ ꯎꯃꯪꯗꯨꯒꯤ ꯆꯤꯡ ꯃꯆꯥ ꯂꯩꯔꯤꯕꯗꯣꯝꯗ ꯄꯥꯏꯔꯛꯂꯒ ꯎꯖꯥꯎ ꯂꯩꯔꯤꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯝꯂꯒ ꯈꯨꯜ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯌꯦꯡꯂꯤ꯫ ꯁꯂꯥꯏꯍꯦꯟꯅ ꯃꯈꯨꯠꯇꯨ ꯐꯠ ꯂꯥꯎꯅ ꯀꯟꯕꯗꯨꯗ ꯇꯟꯗꯟ ꯃꯆꯥꯒꯨꯝꯅ ꯉꯥꯟꯕ ꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯃꯐꯝꯗꯨꯗ ꯄꯥꯏꯔꯝꯃꯤ꯫ ꯁꯂꯥꯏꯍꯦꯟ, ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯁꯨꯈꯟ ꯈꯜꯂꯨꯗꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯌꯣꯃ, ꯀꯩꯅꯣ ꯈꯨꯖꯤꯟꯁꯤ ꯂꯩꯗꯨꯕꯣ? ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯨꯗ ꯃꯪꯅꯗꯦ ꯈꯪꯅꯕ ꯈꯨꯖꯤꯟꯁꯤꯅꯤ꯫ ꯌꯥꯝ ꯉꯥꯎꯁꯤꯟꯅꯩ꯫ ꯑꯗꯣ ꯎꯃꯪꯁꯤ ꯂꯩꯕꯗꯗꯤ ꯅꯪꯒꯤ ꯑꯆꯣꯟ ꯐꯤꯖꯣꯜ ꯁꯦꯠꯄꯁꯦ ꯁꯤꯅ ꯍꯦꯟꯅ ꯄꯛꯏ꯫ ꯅꯪꯅ ꯄꯛꯆꯩ ꯍꯥꯏꯕꯒꯤ ꯁꯦꯠꯂꯤꯅꯤ꯫ ꯑꯩꯗꯤ ꯁꯛ ꯐꯖꯕꯅꯤꯅ ꯂꯣꯏꯅ ꯏꯄꯛꯇ ꯄꯛꯀꯅꯤ꯫ ꯍꯣꯏ, ꯃꯁꯛ ꯐꯖꯕ ꯎꯃꯪꯒꯤ ꯅꯤꯡꯊꯧꯅꯤꯅ ꯏꯄꯛꯇ ꯄꯛꯆꯩ꯫ ꯑꯗꯣ ꯅꯈꯣꯏ ꯏꯃꯥ ꯃꯤꯀꯞ ꯊꯣꯛꯂꯒ ꯅꯪ ꯂꯩꯕꯅ ꯌꯦꯡꯉꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯑꯩ ꯍꯧꯒꯠꯂꯒ ꯕꯣꯔꯒ ꯎꯅꯩꯅ ꯐꯨꯕꯤꯔꯣꯏꯗ꯭ꯔꯣ? ꯏꯃꯥꯅ ꯐꯨꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯥꯟꯅ ꯊꯤꯟꯕꯤꯔꯣꯗꯨꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯗꯨꯒ ꯌꯥꯏꯗꯅ꯫ ꯅꯨꯄꯤꯅ ꯍꯥꯏꯔꯕꯅꯤꯅ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯌꯥꯕ ꯇꯥꯔꯦꯗꯅ꯫ ꯁꯂꯥꯏꯍꯦꯟꯅ ꯊꯣꯏꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯄꯥꯏꯈꯠꯂꯛꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯄꯥꯏꯔꯛꯏ꯫ ꯃꯈꯣꯏꯅꯤꯒꯤ ꯃꯊꯛꯇ ꯀꯨꯔꯥꯛ ꯁꯅꯥ ꯃꯆꯨꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯄꯥꯏꯔꯒ ꯏꯟꯅꯔꯛꯏ꯫ ꯊꯣꯏꯁꯅꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯞꯅ ꯄꯥꯏꯊꯔꯛꯏ꯫ ꯆꯪꯉꯣ, ꯇꯞꯅ ꯆꯪꯉꯣ, ꯅꯣꯏ ꯃꯥ ꯍꯧꯒꯠꯂꯛꯀꯅꯤ꯫ ꯍꯣꯏ, ꯆꯪꯉꯒꯦ꯫ ꯊꯣꯏꯁꯅꯥ ꯁꯂꯥꯏꯍꯦꯟꯅ ꯌꯦꯡꯂꯝꯂꯒ ꯅꯣꯛꯂꯒ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯆꯪꯈ꯭ꯔꯦ꯫ ꯁꯂꯥꯏꯍꯦꯟ ꯃꯐꯝꯗꯨꯗꯒꯤ ꯐꯨꯠ ꯂꯥꯎꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯨ ꯌꯧꯁꯤꯜꯂꯛꯂꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯁꯂꯥꯏꯍꯦꯟꯅ ꯎꯃꯪꯗꯨꯒꯤ ꯃꯌꯥꯏꯗ ꯌꯨꯝ ꯐꯖꯕ ꯑꯃ ꯊꯣꯛꯍꯟꯗꯨꯅ ꯊꯣꯏꯁꯅꯥꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨꯁꯨ ꯌꯦꯅꯤꯡꯊꯥ ꯑꯣꯏꯔꯛꯄꯒꯤ ꯎꯅꯥ ꯋꯥꯅꯥ ꯄꯥꯝꯕꯤꯁꯤꯡꯗꯨ ꯑꯅꯧꯕ ꯌꯦꯅꯤꯡ ꯂꯣꯏꯅ ꯆꯣꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯥꯀꯦꯟ ꯊꯥꯃꯥꯒꯤ ꯃꯇꯝꯗ ꯊꯣꯏꯁꯅꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯡꯂꯨꯔꯕꯁꯨ ꯌꯦꯅꯤꯡ ꯊꯥꯁꯤꯒꯤ ꯃꯇꯝꯗ ꯃꯥꯡꯂꯨꯔꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨꯕꯨ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫